ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯁꯅꯥꯊꯣꯏ ꯆꯅꯨ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯗꯨꯉꯩ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯊꯝꯕꯥꯜ ꯃꯥꯅ ꯌꯥꯍꯧꯕ ꯀꯨꯏꯔꯕ ꯐꯥꯎꯕ ꯃꯆꯥꯅꯨꯄꯤꯅ ꯍꯧꯒꯠꯄ ꯎꯗꯕꯗꯨꯗ ꯏꯪꯈꯣꯜꯗꯒꯤ ꯂꯦꯞꯂꯒ ꯀꯧꯔꯛꯏ꯫ ꯂꯨꯈꯣꯏꯕꯤ! ꯂꯨꯈꯣꯏꯕꯤ! ꯍꯧꯒꯠꯇ꯭ꯔꯤꯕ꯭ꯔꯥ ꯅꯪꯕꯣ? ꯅꯄꯥ ꯍꯜꯂꯛꯂꯕꯗꯤ ꯉꯥꯡꯂꯅꯤꯅꯦ ꯑꯃꯨꯛ꯫ ꯂꯨꯈꯣꯏꯕꯤ! ꯂꯨꯈꯣꯏꯕꯤ! ꯍꯦ ꯂꯨꯈꯣꯏꯕꯤ! ꯂꯨꯈꯣꯏꯕꯤ ꯃꯃꯥꯅ ꯀꯧꯕꯗꯨ ꯇꯥꯔꯗꯨꯗ ꯍꯀꯥꯝ ꯋꯥ ꯋꯥ ꯆꯜꯂꯒ ꯃꯀꯣꯛ ꯃꯔꯨ ꯏꯐꯥ ꯐꯥꯅ ꯍꯧꯒꯠꯂꯛꯏ꯫ ꯑꯗꯨꯒ ꯌꯥꯝ ꯇꯟꯅ ꯁꯨꯒꯠꯇꯨꯅ ꯍꯥꯏꯔꯛꯏ ꯃꯃꯥꯗ꯫ ꯀꯩꯗꯧꯔꯒꯦ ꯃꯥ? ꯄꯪꯀꯧ ꯀꯧꯏꯗꯨꯕꯣ? ꯉꯥꯏꯍꯥꯛ ꯅꯨꯡꯉꯥꯏꯅ ꯇꯨꯝꯕꯁꯤꯗ ꯌꯦꯠꯈ꯭ꯔꯕꯣꯠꯅꯤ꯫ ꯌꯦꯠꯄ ꯅꯠꯇꯦꯅꯦ, ꯑꯩꯅ ꯅꯪ ꯍꯧꯗꯣꯛꯏꯁꯦ꯫ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯌꯥꯍꯧꯗꯣ ꯊꯦꯡꯅ ꯊꯦꯡꯅ ꯍꯧꯒꯠꯂꯕꯗꯤ ꯅꯌꯨꯝ ꯄꯥꯟꯕ ꯆꯟꯅꯔꯔꯣꯏ ꯍꯥꯏꯗꯅ ꯍꯧꯗꯣꯛꯄꯤꯕꯅꯤ ꯅꯃꯥ ꯑꯩꯅ꯫ ꯍꯌꯦꯡ ꯅꯪꯅ ꯅꯌꯨꯝ ꯄꯥꯜꯂꯒ ꯆꯟꯅꯗ꯭ꯔꯕ ꯃꯇꯝꯗ ꯏꯀꯥꯏꯕ ꯅꯪꯗꯣꯏꯁꯦ ꯅꯪ ꯈꯛꯇꯪ ꯅꯠꯇꯦ, ꯅꯃꯥ ꯑꯩꯁꯨꯅꯤ꯫ ꯅꯅꯦꯝ ꯅꯀꯨ ꯑꯗꯨꯅ ꯃꯔꯥ ꯂꯩꯖꯗ꯭ꯔꯕ ꯅꯄꯥꯒꯩꯒꯁꯦ ꯆꯤꯡꯊꯣꯛꯇꯅ ꯀꯣꯠ ꯀꯣꯠꯇꯅ ꯋꯥ ꯉꯥꯡꯗꯣꯏꯕ꯫ ꯅꯣꯡꯃꯈꯛ ꯌꯥꯍꯧ ꯊꯦꯡꯕꯒꯤ ꯁꯨꯃꯥꯏꯅꯒ ꯉꯥꯡꯉꯦ ꯑꯩꯈꯣꯏ ꯃꯥꯁꯦ꯫ ꯍꯦ, ꯂꯝꯗꯝꯅꯅꯤ ꯍꯥꯏꯕꯅꯤꯅꯤ ꯏꯃꯥꯒꯤ ꯂꯨꯈꯣꯏꯕꯤ ꯅꯪꯕꯣ꯫ ꯅꯣꯡꯃꯈꯛꯇꯨꯗ꯫ ꯑꯣ ꯈꯪꯖꯔꯦ ꯈꯪꯖꯔꯦ, ꯀꯩ ꯏꯟꯁꯥꯡ ꯊꯣꯡꯉꯣ ꯍꯥꯏꯅꯣ ꯏꯃꯥ? ꯅꯪ ꯕꯥꯖꯤꯅ ꯄꯥꯠꯇꯒꯤ ꯉꯥ ꯑꯆꯧꯕ ꯑꯃ ꯐꯥꯔꯛꯄꯅꯤ, ꯃꯗꯨ ꯍꯥꯎꯅ ꯊꯣꯡꯉꯣ ꯍꯥꯏꯔꯝꯕꯅꯤ꯫ ꯂꯨꯈꯣꯏꯕꯤ ꯀꯔꯤꯁꯨ ꯈꯨꯝꯂꯝꯗꯅ ꯏꯃꯨꯡ ꯆꯪꯈ꯭ꯔꯦ꯫ ꯊꯝꯕꯥꯜ ꯃꯆꯥꯅꯨꯄꯤꯅ ꯆꯪꯈꯤꯕꯗꯨ ꯌꯦꯡꯍꯧꯔꯒ ꯇꯞꯅ ꯍꯥꯏꯍꯧꯏ꯫ ꯃꯔꯨ ꯏꯈꯣꯏ ꯈꯣꯏꯔꯗꯅ ꯃꯔꯧꯗꯤ ꯈꯔ ꯂꯩꯗꯧꯔꯤꯀꯣ ꯑꯩ ꯏꯆꯥꯅꯨꯄꯤ ꯂꯨꯈꯣꯏꯕꯤꯁꯦ꯫ ꯄꯥꯔꯤ ꯃꯇꯥꯎ ꯆꯥꯎꯕꯒ ꯄꯥꯠꯇ ꯂꯥꯡ ꯊꯥꯔꯝꯃꯒ ꯃꯌꯨꯝ ꯇꯝꯅ ꯍꯟꯃꯤꯟꯅꯔꯛꯂꯝꯃꯤ ꯆꯥꯎꯕꯅ꯫ ꯏꯇꯥꯎ, ꯍꯣꯔꯦꯟ ꯂꯥꯡ ꯀꯥꯏꯕ ꯀꯨꯝꯂꯛꯄꯗ ꯑꯩ ꯀꯧꯔꯝꯃꯨꯀꯣ꯫ ꯍꯣꯏ ꯀꯧꯔꯝꯒꯦ ꯏꯇꯥꯎ꯫ ꯏꯇꯥꯎꯒꯤ ꯏꯆꯥꯅꯨꯄꯤꯗꯨꯗꯤ ꯀꯌꯥꯝ ꯋꯥꯠꯂꯤ ꯊꯥꯖ ꯌꯣꯟꯖꯒꯗꯧꯕ? ꯆꯍꯤꯗꯤ ꯐꯅꯌꯥꯝꯅ ꯌꯥꯝꯂꯝꯃꯅꯤꯅꯦ꯫ ꯌꯥꯝꯂꯝꯃꯅꯤ ꯑꯗꯨꯝ ꯏꯇꯥꯎ, ꯑꯗꯨꯕꯨ ꯃꯥꯒ ꯈꯪꯅꯖꯕ ꯅꯨꯄꯥꯗꯨꯒꯤ ꯏꯃꯨꯡꯗꯣ ꯈꯔ ꯅꯪꯕꯖꯥꯠꯅꯤ, ꯑꯗꯨꯅ ꯁꯦꯜ ꯇꯥꯟꯕ ꯆꯠꯈꯤ ꯍꯥꯏ ꯅꯨꯄꯥꯗꯣ꯫ ꯀꯔꯤ ꯂꯝꯗꯒꯤꯅꯣꯅꯦ ꯅꯨꯄꯥꯗꯨꯕꯨ ꯏꯇꯥꯎ? ꯈꯨꯟꯖꯥꯎꯗꯒꯤꯅꯤ ꯍꯥꯏ ꯏꯇꯥꯎ꯫ ꯈꯨꯟꯖꯥꯎꯗꯗꯤ ꯑꯩꯒ ꯈꯪꯅꯕ ꯃꯔꯨꯞ ꯌꯥꯝꯅ ꯂꯩ, ꯍꯪꯂꯕꯗꯤ ꯈꯪꯕ ꯌꯥꯏꯅ꯫ ꯃꯈꯣꯏꯒꯤ ꯂꯝꯗꯨꯗꯤ ꯂꯥꯏ ꯇꯤꯟꯗ ꯊꯋꯥꯏ ꯌꯥꯝꯅꯁꯨ ꯌꯥꯎꯖꯕꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯕ ꯇꯥꯏ ꯑꯩꯁꯨ꯫ ꯂꯝ ꯂꯥꯞꯄꯅꯤꯅ ꯅꯣꯡꯃꯇꯗꯤ ꯆꯠꯂꯨꯗ꯭ꯔꯤ ꯑꯩꯁꯨ꯫ ꯅꯍꯥꯟꯋꯥꯏ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯑꯩꯗꯣ ꯈꯨꯟꯖꯥꯎꯗ ꯌꯥꯝꯅ ꯀꯨꯏꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯒꯤ ꯏꯃꯥꯗꯨꯁꯨ ꯈꯨꯟꯖꯥꯎꯒꯤ ꯅꯤꯉꯣꯜꯅꯤꯗꯅ꯫ ꯍꯣꯏꯅꯤ ꯏꯇꯥꯎ, ꯏꯇꯥꯎꯒꯤ ꯏꯃꯥꯗꯨ ꯈꯨꯟꯖꯥꯎ ꯅꯤꯉꯣꯜꯅꯤꯀꯣ? ꯃꯥꯅꯤ ꯏꯇꯥꯎ꯫ ꯑꯗꯣ ꯏꯇꯥꯎꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯔꯝꯗ ꯈꯪꯅꯤꯡꯉꯁꯨ ꯅꯇꯥꯎꯗ ꯍꯥꯏꯔꯛꯑꯣ, ꯅꯇꯥꯎ ꯍꯪꯂꯛꯀꯦ꯫ ꯍꯣꯏ ꯍꯣꯏ ꯏꯇꯥꯎ꯫ ꯑꯗꯨꯗꯤ ꯑꯩꯁꯨ ꯊꯣꯡꯒꯥꯜ ꯌꯧꯔꯦ, ꯂꯩꯍꯧꯔꯒꯦꯀꯣ ꯏꯇꯥꯎ꯫ ꯍꯣꯏ ꯏꯇꯥꯎ ꯂꯩꯍꯧ, ꯑꯩꯁꯨ ꯆꯠꯈ꯭ꯔꯒꯦ꯫ ꯍꯣꯔꯦꯟ ꯀꯧꯔꯝꯕ ꯀꯥꯎꯅꯤꯀꯣ ꯏꯇꯥꯎ? ꯀꯥꯎꯔꯣꯏꯗ ꯏꯇꯥꯎ꯫ ꯅꯨꯃꯤꯠꯅ ꯇꯔꯪ ꯇꯔꯪ ꯊꯣꯛꯂꯛꯇ꯭ꯔꯤꯉꯩ ꯂꯩꯃꯇꯣꯝꯕꯤ ꯊꯣꯡꯒꯥꯜ ꯃꯌꯥꯗ ꯂꯩꯔꯤꯕ ꯃꯥꯒꯤ ꯂꯥꯏꯁꯪ ꯑꯗꯨ ꯇꯩꯊꯣꯛ ꯅꯥꯟꯊꯣꯛꯂꯒ ꯇꯥꯏꯔꯦꯜ ꯄꯨꯡꯐꯥꯏ ꯍꯥꯞꯂꯤꯕ ꯆꯐꯨ ꯑꯗꯨ ꯈꯨꯖꯥꯏ ꯑꯃꯅ ꯄꯨꯈ꯭ꯔꯤꯗꯒꯤ ꯏꯁꯤꯡ ꯑꯁꯦꯡꯕ ꯁꯣꯛꯂꯨꯔꯒ ꯍꯩꯔꯗꯨꯅ ꯈꯤꯛꯇꯣꯛꯏ꯫ ꯂꯣꯏꯕꯒ ꯙꯨꯞ ꯃꯩꯔꯥ ꯀꯠꯇꯨꯅ ꯅꯨꯡꯇꯤꯒꯤ ꯀꯥꯏꯕ ꯌꯥꯗ꯭ꯔꯕ ꯃꯊꯧꯗꯨ ꯄꯥꯡꯊꯣꯛꯂꯤ꯫ ꯊꯣꯏꯍꯦꯟꯕꯤ ꯃꯥꯁꯨ ꯏꯔꯨ ꯁꯦꯡꯅ ꯂꯨꯖꯊꯣꯛꯂꯒ ꯃꯃꯥꯒꯨꯝꯅ ꯂꯥꯏ ꯈꯨꯔꯨꯝꯂꯤ꯫ ꯂꯩꯃꯇꯣꯝꯕꯤ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯣꯏꯔꯗꯨꯅ ꯅꯣꯡꯈꯠꯂꯛꯄꯗ ꯃꯆꯥꯅꯨꯄꯥ ꯂꯥꯏ ꯈꯨꯔꯨꯝꯂꯝꯗꯕꯗꯨꯗ ꯍꯥꯏꯔꯛꯏ꯫ ꯅꯕꯨꯡꯗꯤ ꯑꯇꯣꯝꯕꯤ? ꯆꯥꯏꯊꯍꯧꯕꯅꯤ ꯏꯃꯥ꯫ ꯃꯁꯤꯕꯨ ꯀꯔꯝ ꯉꯥꯡꯅꯗꯣꯏꯅꯣ ꯑꯩꯕꯨ? ꯋꯥꯗꯧꯔꯤꯗ ꯀꯣꯟꯊꯣꯛꯅ ꯂꯨꯈ꯭ꯔꯥꯕꯤ ꯑꯩꯅ ꯃꯅꯤꯡ ꯃꯃꯥꯡ ꯃꯈꯥ ꯑꯋꯥꯡ ꯍꯥꯏꯗꯅ ꯏꯁꯣꯔꯒꯤ ꯊꯧꯒꯜ ꯇꯧꯗꯅ ꯌꯣꯛꯂꯛꯄꯁꯤ ꯃꯍꯩ ꯐꯪꯂꯣꯏꯗꯧꯔꯤ ꯃꯍꯥꯛ ꯊꯛꯇ꯫ ꯆꯥꯏꯊꯕ ꯂꯣꯏꯔꯒ ꯈꯨꯔꯨꯝꯖꯔꯁꯅꯤ ꯕꯩꯃꯥ, ꯍꯥꯏꯅꯔꯤꯉꯩꯗ ꯇꯥꯗꯗꯤ ꯊꯣꯛꯄ ꯊꯣꯛꯂꯦꯗꯣ꯫ ꯂꯩꯃꯇꯣꯝꯕꯤ ꯃꯆꯥꯅꯨꯄꯥ ꯊꯣꯛꯂꯛꯄꯗꯨ ꯁꯥꯎꯅꯤꯡꯅ ꯌꯦꯡꯉꯤ꯫ ꯃꯥꯅ ꯁꯥꯎꯅꯤꯡꯂꯤꯕ ꯑꯁꯤꯒꯤ ꯃꯔꯝꯁꯨ ꯂꯩꯔꯤ꯫ ꯃꯔꯝ ꯑꯗꯨꯗꯤ ꯅꯣꯡꯃꯇ ꯃꯆꯥꯅꯨꯄꯥ ꯑꯌꯥꯡꯕꯁꯤ ꯃꯇꯝ ꯆꯥꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯌꯥꯎꯗꯦ꯫ ꯃꯥꯅꯗ ꯑꯗꯨꯃꯛ ꯊꯦꯡꯉꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯆꯥꯅꯨꯄꯥꯕꯨ ꯁꯥꯎꯅꯤꯡꯂꯤꯕꯅꯤ ꯃꯃꯥ ꯑꯣꯏꯔꯤꯕꯤ ꯂꯩꯃꯇꯣꯝꯕꯤꯅ꯫ ꯑꯌꯥꯡꯕ ꯈꯨꯗꯩꯗꯨ ꯅꯥꯃꯩ ꯄꯥꯟꯗꯨꯅ ꯆꯦꯟꯅ ꯆꯦꯟꯅ ꯂꯥꯛꯂꯒ ꯍꯥꯏꯔꯛꯂꯝꯃꯤ ꯃꯆꯟꯅꯨꯄꯤꯗ꯫ ꯇꯥꯏꯔꯦꯟ ꯄꯨꯡꯐꯥꯏ ꯑꯁꯦ ꯈꯤꯛꯂꯣ ꯊꯣꯏꯍꯦꯟꯕꯤ ꯇꯥꯗꯗ꯫ ꯊꯣꯏꯍꯦꯟꯕꯤ ꯐꯨꯛ ꯍꯧꯒꯠꯀꯦ ꯇꯧꯕꯒ ꯃꯃꯥꯟ ꯑꯣꯏꯅ ꯍꯧꯒꯠꯇꯨꯅ ꯈꯤꯛꯈ꯭ꯔꯦ ꯂꯩꯃꯇꯣꯝꯕꯤꯅ꯫ ꯈꯨꯔꯨꯝꯃꯨ ꯈꯨꯔꯨꯝꯃꯨ, ꯏꯃꯥꯁꯨ ꯆꯥꯛꯈꯨꯝ ꯆꯪꯅꯕ ꯍꯣꯠꯅꯔꯨꯈꯤꯒꯦ꯫ ꯍꯣꯏ ꯏꯃꯥ꯫ ꯊꯣꯏꯍꯦꯟꯕꯤ ꯏꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯂꯔꯣ ꯂꯥꯛꯑꯣ꯫ ꯏꯃꯥ ꯆꯪꯉꯝꯃꯨ, ꯑꯩ ꯏꯁꯤꯡ ꯄꯨꯁꯤꯜꯂꯒ ꯆꯪꯉꯒꯦ꯫
ꯍꯣꯏ ꯍꯣꯏ ꯑꯗꯣ ꯆꯥꯛꯈꯨꯝ ꯆꯪꯗ꯭ꯔꯤꯉꯩ ꯌꯦꯅꯝ ꯅꯥꯀꯨꯞꯄꯤꯗꯨꯒꯅꯦ ꯁꯧꯒ꯭ꯔꯤ ꯃꯅꯥ ꯈꯔꯒ ꯍꯦꯛꯂꯛꯎꯀꯣ ꯍꯣꯏ ꯏꯃꯥ ꯑꯌꯥꯡꯕ ꯈꯨꯔꯨ ꯈꯨꯗꯛ ꯁꯠ ꯀꯨꯟꯊꯔꯒ ꯂꯥꯏꯕꯛ ꯑꯍꯨꯝꯂꯛ ꯁꯠ ꯀꯠꯂꯒ ꯃꯃꯥ ꯆꯪꯗ꯭ꯔꯤꯉꯩ ꯑꯌꯥꯡꯕ ꯃꯥꯗꯤ ꯄꯨꯛ ꯍꯧꯒꯠꯂꯒ ꯆꯪꯈ꯭ꯔꯦ ꯂꯩꯃꯇꯣꯝꯕꯤ ꯄꯩꯗꯨꯅ ꯃꯆꯥꯅꯨꯄꯥꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯀꯔꯤꯕꯨ ꯍꯥꯏꯔꯒ ꯈꯨꯔꯨꯝꯒꯦ ꯅꯪꯕꯨ ꯑꯌꯥꯡꯕ ꯃꯈꯨꯠꯀꯥꯗꯣ ꯌꯥꯎꯗꯨꯅ ꯍꯥꯏꯔꯛꯏ ꯁꯠ ꯂꯥꯏꯕꯛ ꯑꯍꯨꯝꯂꯛ ꯀꯠꯂꯒ ꯍꯧꯒꯠꯂꯛꯏ ꯀꯔꯤꯕꯨ ꯍꯥꯏꯔꯒ ꯈꯨꯔꯨꯝꯗꯣꯏꯅꯣ ꯅꯨꯡꯇꯤꯒꯤ ꯍꯥꯏꯔ ꯂꯩꯔꯦꯗꯨꯗ ꯃꯊꯣꯡ ꯍꯨꯛꯇꯕ ꯊꯕꯛꯇꯣ ꯅꯪꯅ ꯇꯧꯗꯅ ꯀꯅꯥꯒꯤ ꯃꯆꯥꯅ ꯇꯧꯅꯤꯒꯦ ꯃꯍꯥ ꯆꯟꯗꯥꯟꯒꯤ ꯂꯥꯏ ꯈꯨꯔꯨꯝꯕ ꯃꯑꯣꯡꯅꯤ ꯅꯆꯥꯅ ꯍꯧꯖꯤꯛ ꯈꯨꯔꯨꯝꯃꯤꯗꯣ ꯍꯌꯦꯡꯗꯩꯗꯤ ꯑꯩ ꯂꯥꯏ ꯈꯨꯔꯨꯝꯕ ꯌꯥꯎꯕ ꯉꯝꯃꯔꯣꯏꯀꯣ ꯏꯃꯥ ꯀꯔꯤꯒꯤ ꯌꯥꯎꯔꯣꯏꯗꯧꯔꯤꯕ ꯅꯪꯗꯤ ꯍꯥꯏꯌꯨꯅꯦ ꯀꯔꯤꯒꯤ ꯌꯥꯎꯔꯣꯏꯗꯧꯔꯤꯅꯣꯕ ꯌꯥꯍꯧ ꯉꯟꯅ ꯍꯧꯒꯠꯄꯗ ꯇꯨꯝꯁꯤꯠ ꯐꯥꯗ꯭ꯔꯤ ꯑꯗꯨꯅ ꯂꯥꯏꯒ ꯑꯝꯇ ꯅꯤꯡꯕ ꯌꯥꯎꯖꯔꯣꯏ ꯑꯩꯗꯤ ꯉꯥꯏꯍꯥꯛ ꯇꯨꯝꯂꯨꯈꯤꯒꯦ ꯆꯥꯛ ꯂꯣꯏꯔꯒ ꯍꯧꯗꯣꯛꯄꯤꯔꯣ ꯏꯃꯥ ꯍꯧꯗꯣꯛꯅꯤ ꯅꯪ ꯍꯧꯗꯣꯛꯅꯤꯀꯣ ꯊꯣꯏꯍꯦꯟꯕꯤꯅ ꯑꯁ ꯌꯥꯔꯦꯕ ꯇꯥꯗ ꯏꯃꯥ ꯉꯥꯡꯅꯗꯅ ꯁꯨꯝ ꯂꯩꯔꯅꯨ ꯃꯤꯅ ꯀꯨꯝꯍꯩꯒꯨꯝ ꯌꯦꯡꯅꯗꯧꯔꯤ ꯏꯀꯥꯏꯖꯗ꯭ꯔꯥ ꯈꯪꯗꯦ ꯑꯌꯥꯡꯕꯅ ꯈꯔ ꯍꯥꯏꯌꯨ ꯇꯣꯝꯕꯤ ꯅꯪ ꯇꯥꯗꯁꯨ ꯇꯨꯝꯅꯤꯗꯣ ꯇꯨꯝꯕꯤꯔꯨꯔꯣ ꯏꯃꯥꯒꯤ ꯈꯣꯏꯗꯧ ꯁꯤꯛꯄ ꯋꯥꯗꯣ ꯉꯥꯡꯗꯅ ꯂꯩꯕꯤꯔꯅꯨ ꯍꯣꯏ ꯏꯅꯦꯝꯄꯣꯛꯅ ꯍꯥꯏꯔꯕꯅꯤꯅ ꯇꯨꯝꯖꯧꯔꯒꯦ ꯂꯩꯃꯇꯣꯝꯕꯤ ꯃꯆꯥꯅꯨꯄꯤꯕꯨ ꯏꯟꯈꯥꯏꯔꯝꯂꯒ ꯏꯃꯨꯡꯗ ꯆꯪꯂꯛꯂꯤ ꯂꯥꯏ ꯈꯨꯔꯨꯝꯕꯗ ꯁꯦꯠꯂꯨꯕ ꯐꯤ ꯑꯁꯦꯡꯕꯗꯨ ꯍꯣꯡꯗꯣꯛꯂꯒ ꯆꯥꯛꯈꯨꯝ ꯆꯪꯂꯛꯏ ꯂꯩꯃꯇꯣꯝꯕꯤ ꯃꯥꯗꯤ ꯆꯥꯛꯈꯨꯝ ꯆꯪꯕꯗ ꯐꯤꯅꯥ ꯇꯣꯡꯂꯝꯗꯦ ꯐꯅꯦꯛ ꯁꯦꯠꯄꯁꯨ ꯐꯤꯗꯣꯟ ꯆꯤꯡꯈꯠꯇꯨꯅ ꯁꯦꯠꯂꯒ ꯆꯥꯛꯈꯨꯝ ꯆꯪꯏ ꯑꯌꯥꯝꯕꯅ ꯈꯨꯟꯖꯥꯎ ꯂꯩꯀꯥꯏꯒꯤ ꯆꯠꯅꯕꯤꯁꯤ ꯑꯇꯩ ꯂꯩꯀꯥꯏꯁꯤꯡꯗꯒꯤ ꯈꯔ ꯇꯣꯞꯄꯤ ꯃꯧ ꯑꯣꯏꯔꯕ ꯅꯨꯄꯤ ꯑꯃꯠꯇꯅ ꯌꯨꯝꯗ ꯂꯩꯕ ꯑꯣꯏꯔꯕꯁꯨ ꯆꯠꯊꯣꯛꯄꯕꯨ ꯑꯣꯏꯔꯕꯁꯨ ꯐꯅꯦꯛ ꯁꯦꯠꯄ ꯃꯇꯝꯗ ꯐꯤꯗꯣꯟ ꯆꯤꯡꯈꯠꯇꯨꯅ ꯁꯦꯠꯂꯤ ꯂꯥꯏꯕꯛꯇꯅ ꯃꯥꯂꯦꯝ ꯂꯩꯁꯥ ꯅꯝꯃꯤ ꯂꯩꯁꯥꯕꯤꯁꯤꯡꯅ ꯃꯁꯥꯏ ꯀꯛꯏ ꯃꯧꯗꯤ ꯀꯛꯇꯦ ꯃꯥꯏꯊꯣꯡꯗ ꯁꯝ ꯃꯅꯥ ꯑꯃꯠꯇ ꯇꯥꯍꯟꯗꯅ ꯑꯋꯟ ꯁꯝꯕꯨꯜꯗ ꯆꯦꯠꯅ ꯄꯨꯜꯂꯤ ꯏꯪꯈꯣꯜꯗꯒꯤ ꯃꯅꯥ ꯃꯁꯤꯡ ꯏꯟꯁꯥꯡ ꯍꯦꯛꯄꯁꯨ ꯃꯇꯝ ꯅꯥꯏ ꯆꯥꯛꯈꯨꯝ ꯆꯪꯈ꯭ꯔꯕ ꯃꯤ ꯑꯗꯨꯅ ꯏꯪꯈꯣꯜꯗꯒꯤ ꯃꯔꯣꯏ ꯃꯀꯥ ꯑꯃ ꯐꯥꯎꯕ ꯍꯦꯛꯅꯗꯦ ꯆꯥꯛꯈꯨꯝ ꯆꯪꯗ꯭ꯔꯤꯕ ꯃꯤꯑꯣꯏ ꯑꯃꯅ ꯍꯦꯛꯅꯔꯝꯃꯤ ꯂꯩꯔꯪ ꯃꯩ ꯊꯥꯒꯠꯇꯨꯅ ꯆꯐꯨ ꯃꯍꯤ ꯊꯥꯒꯠꯄ ꯍꯧꯈ꯭ꯔꯦ ꯂꯩꯃꯇꯣꯝꯕꯤ ꯊꯣꯏꯍꯦꯟꯕꯤ ꯏꯪꯈꯣꯜꯗꯒꯤ ꯁꯧꯒ꯭ꯔꯤꯒ ꯌꯦꯅꯝ ꯅꯥꯀꯨꯞꯄꯤꯗꯨꯒ ꯍꯦꯛꯂꯒ ꯆꯪꯂꯛꯏ ꯐꯤꯅꯥꯇꯨ ꯆꯥꯛꯁꯪꯒꯤ ꯊꯣꯡꯖꯤꯜꯗ ꯊꯝꯂꯒ ꯐꯥꯟ ꯑꯃ ꯂꯧꯔꯨꯔꯒ ꯂꯥꯞꯇꯛꯅ ꯐꯝꯂꯒ ꯏꯟꯁꯥꯡ ꯁꯦꯝꯂꯤ ꯏꯟꯁꯥꯡ ꯁꯦꯝꯅ ꯍꯥꯏꯔꯛꯏ ꯃꯃꯥꯗ ꯏꯃꯥ ꯑꯩꯈꯣꯏ ꯁꯝꯕꯜꯗ ꯀꯥꯡꯉꯧ ꯉꯧꯕꯗ ꯍꯥꯞꯄ ꯀꯥꯔꯣꯟꯗꯣ ꯄꯥꯜꯍꯧꯋꯦ ꯍꯦꯛꯂꯛꯎꯔꯥ ꯁꯧꯒ꯭ꯔꯤ ꯊꯣꯡꯗꯣꯏꯅꯤꯅ ꯍꯦꯛꯂꯛꯑꯣ ꯇꯥꯗꯅ ꯕꯦꯂꯟꯗ꯭ꯔꯤ ꯏꯔꯣꯝꯕꯁꯨ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕꯅꯤ ꯉꯔꯥꯡꯗꯤ ꯏꯃꯥ ꯃꯇꯟ ꯇꯟꯕ ꯃꯥꯅ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕ ꯏꯟꯁꯥꯡꯗ ꯊꯣꯡꯂꯒꯅꯦ ꯄꯤꯖꯕ ꯍꯧꯅꯗꯦꯗ ꯇꯣꯝꯕꯤ ꯑꯉꯝ ꯇꯥꯟꯅꯅꯨꯕ ꯏꯃꯥ ꯇꯥꯗꯅ ꯀꯣꯏꯌꯦꯅꯦ ꯆꯥꯛꯃꯥꯏꯗ ꯈꯔ ꯉꯥꯟꯕꯤꯈ꯭ꯔꯣ ꯃꯦꯠꯄꯗꯤ ꯑꯩ ꯃꯦꯠꯂꯒꯦ ꯍꯌꯦꯡ ꯃꯇꯨ ꯊꯤꯔꯒꯅꯦ ꯂꯣꯜꯂꯒ ꯄꯤꯖꯁꯅꯤ ꯃꯕꯨꯛ ꯀꯥꯏꯈꯩ ꯑꯩꯗꯤ ꯉꯥꯜꯂꯣꯏ ꯏꯅꯦꯝꯄꯣꯛ ꯁꯥꯅꯨ ꯑꯇꯣꯝꯕꯤ ꯅꯪꯅ ꯍꯦꯛ ꯇꯧꯗꯣ ꯍꯦꯛꯎꯁꯨ ꯆꯠꯂꯨ ꯁꯤꯡꯗ ꯁꯤꯡ ꯆꯟꯕ ꯆꯠꯇꯣꯏꯅꯤ ꯏꯃꯥ ꯍꯣꯏ ꯑꯗꯣ ꯏꯃꯥ ꯑꯩꯁꯨ ꯂꯥꯛꯀꯦꯀꯣ ꯁꯤꯡ ꯆꯟꯕꯗꯣ ꯍꯣꯏꯅꯦ ꯂꯥꯛꯎꯅꯦ ꯍꯦꯛꯎꯔꯣ ꯆꯠꯂꯣ ꯏꯅꯦꯝꯄꯣꯛ ꯁꯥꯕꯤꯌꯦ ꯊꯦꯡꯈ꯭ꯔꯅꯤꯑꯕ ꯉꯁꯤꯗꯤ ꯈꯔ ꯉꯟꯅ ꯆꯠꯁꯤ ꯍꯥꯏꯕꯅꯤ ꯍꯣꯏ ꯏꯃꯥ ꯍꯦꯛꯎꯔꯒꯦ ꯇꯥꯗꯒ ꯁꯥꯎꯅꯔꯒ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯇꯥꯏꯅꯗꯣꯏꯅꯤ ꯏꯃꯥ ꯅꯪꯗꯤ ꯃꯥꯏꯊꯣꯡꯗ ꯁꯨꯛꯇꯣꯛꯂꯒ ꯊꯣꯛꯈꯤ ꯊꯣꯏꯍꯦꯟꯕꯤ ꯊꯝꯕꯥꯜ ꯋꯥꯏꯀꯨꯞ ꯕꯣꯔꯥ ꯑꯃ ꯃꯀꯣꯛꯇ ꯄꯨꯔꯗꯨꯅ ꯆꯪꯂꯛꯏ ꯃꯗꯨ ꯎꯕꯗ ꯅꯨꯡꯁꯥ ꯌꯥꯏꯗꯨꯅ ꯐꯝꯂꯝꯕ ꯂꯨꯈꯣꯏꯕꯤ ꯃꯃꯥꯗ ꯌꯦꯡꯂꯒ ꯍꯪꯂꯛꯏ ꯀꯔꯤꯅꯣ ꯀꯣꯛꯇ ꯄꯨꯔꯤꯗꯨꯕꯨ ꯏꯃꯥ ꯋꯥꯏꯀꯨꯞꯅꯤ ꯀꯩꯗꯧꯗꯣꯏꯕ ꯋꯥꯏꯀꯨꯞꯇꯤ ꯆꯥꯛ ꯊꯣꯡꯅꯕꯅꯦ ꯁꯤꯡ ꯌꯥꯝ ꯆꯪꯗꯅꯕ ꯋꯥꯏꯀꯨꯞ ꯍꯥꯞꯀꯦ ꯑꯁ ꯂꯣꯏꯔꯦꯍꯦ ꯃꯩꯈꯨ ꯉꯥꯛꯇ ꯀꯥꯔꯗꯅ ꯏꯃꯨꯡꯁꯤ ꯂꯣꯏꯔꯅꯤ ꯂꯣꯏꯔꯣꯏ ꯃꯊꯥꯏ ꯊꯥꯏꯅꯗꯤ ꯋꯥꯏꯀꯨꯞꯅꯅꯦ ꯆꯥꯛ ꯌꯥꯝ ꯊꯣꯡꯅꯔꯛꯈ꯭ꯔ ꯄꯣꯠꯅꯤ ꯊꯥꯏꯅ ꯐꯤꯅꯥꯠ ꯇꯣꯡꯗ꯭ꯔꯤꯉꯩꯒꯤ ꯋꯥꯔꯤꯗꯣ ꯀꯣꯠꯇꯅ ꯂꯤꯔꯒ ꯁꯨꯝ ꯂꯩ ꯏꯃꯥ ꯅꯪꯁꯤꯅ ꯂꯩꯇ꯭ꯔꯗꯤ ꯀꯩꯅꯣ ꯍꯧꯈꯤꯕ ꯌꯥꯎꯗꯅ ꯉꯁꯤ ꯁꯥꯕ ꯌꯥꯗꯕꯅꯤ ꯏꯃꯥꯒꯤ ꯂꯨꯈꯣꯏꯕꯤ ꯍꯣꯏ ꯏꯃꯥꯅ ꯉꯝꯖꯔꯣ ꯑꯩꯅ ꯆꯨꯝꯂꯒꯦ ꯊꯝꯕꯥꯜ ꯋꯥꯏꯀꯨꯞ ꯕꯣꯔꯥꯗꯨ ꯃꯪꯒꯣꯜ ꯃꯆꯤꯟꯗꯨꯗ ꯊꯝꯂꯒ ꯃꯀꯣꯛꯇ ꯀꯣꯌꯦꯠ ꯌꯦꯠꯂꯤꯕ ꯏꯅꯐꯤꯗꯨ ꯂꯧꯊꯣꯛꯂꯒ ꯍꯨꯃꯥꯡꯗꯨ ꯇꯩꯊꯣꯛꯏ ꯅꯪ ꯕꯥꯖꯤꯗꯤ ꯃꯈꯥ ꯄꯥꯠꯇ ꯂꯥꯡ ꯀꯥꯏꯕ ꯆꯠꯈꯤꯕꯅꯤ ꯏꯃꯥ ꯑꯗꯨꯒ ꯅꯪꯅ ꯁꯨꯃꯥꯡꯁꯤꯗ ꯀꯩꯗꯧꯔꯤꯕ ꯉꯥ ꯐꯧꯕ ꯁꯪꯅ ꯅꯨꯡꯁꯥꯗ ꯎꯏꯔꯒ ꯐꯝꯕꯅꯤ ꯏꯃꯥ ꯉꯥ ꯀꯌꯥꯝ ꯊꯨꯔꯝꯒꯦ ꯂꯥꯡꯗꯨꯕꯣ ꯈꯪꯗꯦ ꯅꯣꯡ ꯅꯤꯅꯤꯗꯤ ꯆꯥꯕ ꯀꯣꯟꯅꯔꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯂꯩꯔꯝꯃꯨ ꯉꯥꯏꯍꯥꯛ ꯏꯃꯥ ꯁꯤꯡ ꯃꯄꯨꯟ ꯃꯆꯥ ꯑꯝꯇ ꯂꯩꯔꯨꯈꯤꯒꯦ ꯀꯩꯊꯦꯜ ꯃꯆꯥꯗꯒꯤ ꯍꯣꯏ ꯍꯜꯂꯛꯄꯗ ꯆꯤꯅꯤ ꯍꯩꯉꯥꯟ ꯂꯩꯔꯣ ꯏꯃꯥ ꯁꯦꯜꯒ ꯌꯥꯎꯗꯦꯀꯣ ꯑꯩ ꯉꯥꯃꯣꯛ ꯂꯩꯔꯛꯎꯒ ꯇꯄꯛꯀꯅꯨ ꯅꯣꯡ ꯐꯥꯗꯣꯛ ꯍꯥꯏꯕꯕꯨ ꯂꯩꯅꯤꯡꯗꯦꯍꯦ ꯑꯩꯈꯣꯏ ꯃꯥꯁꯤꯅ ꯆꯠꯂꯨꯈꯤꯒꯦ ꯑꯩ ꯉꯥꯗꯣ ꯍꯧꯗꯣꯡꯅ ꯑꯃꯨꯛ ꯆꯥꯊꯣꯛꯈꯤꯅꯤꯀꯣ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯆꯠꯈ꯭ꯔꯦ ꯊꯝꯕꯥꯜ ꯀꯩꯊꯦꯜꯗ ꯍꯥꯏꯕꯒ ꯇꯧꯕꯒ ꯉꯥ ꯐꯧꯔꯤꯕꯗꯣꯝꯗ ꯌꯦꯡꯂꯛꯄꯗ ꯃꯥꯅ ꯎꯏꯔꯤꯉꯩ ꯃꯅꯤꯡꯒꯤ ꯍꯧꯗꯣꯡ ꯑꯃꯨꯕꯤ ꯃꯤꯠꯂꯥꯎꯕꯤꯗꯨꯅ ꯉꯥ ꯍꯨꯔꯥꯟꯗꯨꯅ ꯆꯥꯊꯣꯛꯂꯒ ꯂꯩꯔꯝꯃꯤ ꯈꯔꯥꯏꯗꯒꯤ
ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯇꯥꯔꯝꯕ ꯅꯨꯡꯗꯨꯝ ꯑꯃ ꯈꯨꯜꯂꯒ ꯂꯪꯗꯨꯅ ꯁꯥꯎꯅ ꯂꯥꯎꯔꯛꯏ꯫ ꯃꯁꯤꯒꯤ ꯍꯧꯗꯣꯡ ꯑꯃꯨꯕꯤꯁꯤꯗ ꯍꯥꯠꯂꯒꯦꯍꯦ! ꯍꯧꯗꯣꯡ ꯑꯗꯨ ꯂꯨꯈꯣꯏꯕꯤꯒꯤ ꯁꯞꯇ꯭ꯔꯗꯨꯗ ꯃꯃꯩ ꯊꯦꯛꯀꯠꯇꯨꯅ ꯌꯥꯡꯅ ꯆꯦꯟꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇ ꯆꯦꯜꯂꯤ ꯀꯩꯒꯤꯅꯣ? ꯆꯥꯛꯄ ꯂꯥꯎꯅꯤ, ꯂꯥꯛꯑꯣ! ꯍꯧꯗꯣꯡ ꯍꯨꯔꯥꯟꯕꯤꯁꯤꯗꯤ ꯅꯔꯝꯆꯠ ꯑꯗꯨꯅꯅꯤ ꯍꯧꯗꯣꯡꯒꯤ ꯃꯄꯨ ꯑꯣꯏꯅ ꯄꯣꯛꯏꯗꯣ, ꯍꯦ ꯍꯦ! ꯌꯨꯝꯊꯪꯅꯕꯒꯤ ꯁꯥꯒꯩꯒꯤ ꯃꯆꯦꯗꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯂꯒ ꯍꯥꯏꯔꯛꯏ꯫ ꯂꯨꯈꯣꯏꯕꯤ, ꯅꯪꯕꯨ ꯇꯞꯅ ꯉꯥꯡꯉꯨꯅꯤ, ꯏꯅꯝꯃꯒꯤ ꯑꯉꯥꯡꯗꯣ ꯐꯃꯨꯡꯗ ꯁꯨꯝꯂꯝꯕꯅꯤ, ꯅꯪꯅ ꯂꯥꯎꯕꯗ ꯈꯪꯗꯅ ꯍꯧꯒꯠꯂꯛꯏ, ꯊꯦꯝꯕ ꯌꯥꯗꯈꯩ ꯀꯞꯍꯧꯔꯤ꯫ ꯋꯥ ꯉꯥꯡꯕꯗ ꯊꯪꯅꯕ ꯌꯨꯝꯗ ꯑꯉꯥꯡ ꯑꯄꯤꯛꯄ ꯂꯩꯔꯤ ꯈꯣꯠꯂꯤ ꯍꯥꯏꯕꯁꯦ ꯈꯔ ꯈꯔ ꯅꯤꯡꯁꯤꯡꯂꯗꯤ ꯐꯗꯧꯅꯤ꯫ ꯀꯗꯥꯏꯗꯒꯤꯅꯣꯗ ꯏꯆꯦ, ꯑꯗꯨꯃꯨꯛ ꯅꯤꯡꯁꯤꯡꯂꯒ ꯂꯩꯈꯤꯗꯣꯏꯔꯣ ꯑꯩꯕꯣ? ꯑꯩꯈꯣꯏꯗꯤ ꯂꯥꯎꯅꯤꯡꯕ ꯆꯥꯡꯗ ꯑꯗꯨꯝ ꯂꯥꯎꯊꯣꯛꯄꯁꯦ ꯁꯤ ꯃꯉꯥꯏ ꯀꯩꯅꯣ, ꯏꯁꯥꯒꯤ ꯆꯤꯟꯅ ꯉꯥꯡꯕꯁꯤꯁꯨ ꯃꯤꯒꯤ ꯃꯨꯛ ꯈꯜꯂꯒ ꯂꯩꯈꯤꯗ꯭ꯔꯣ? ꯍꯩꯃ, ꯑꯗꯨ ꯍꯥꯏꯕ ꯅꯠꯇꯦꯅꯦ ꯂꯨꯈꯣꯏꯕꯤ ꯅꯪꯕꯣ, ꯏꯆꯦꯅ ꯍꯥꯏꯕꯗꯤ ꯑꯉꯥꯡ ꯃꯆꯥ ꯂꯩꯕꯁꯤꯒꯤ ꯈꯔ ꯈꯟꯕꯤꯔꯒ ꯉꯥꯡꯉꯨ ꯍꯥꯏꯕꯅꯤ ꯋꯥꯗꯣ꯫ ꯍꯦ ꯂꯩꯁꯥꯕꯤ ꯁꯥꯔꯤ, ꯅꯌꯨ ꯀꯣꯛ ꯄꯥꯟꯊꯣꯛꯈꯤꯒꯦꯗꯤ ꯍꯥꯏꯗꯦ, ꯃꯁꯤꯗꯩꯁꯤꯗ ꯇꯨꯀꯥ ꯇꯨꯀꯤ ꯊꯤꯗꯅ ꯂꯩꯅꯦ꯫ ꯋꯥꯗꯣ ꯑꯃꯔꯣꯝꯗ ꯆꯠꯈꯤꯕꯗꯨꯗ ꯈꯪꯁꯥꯎ ꯁꯥꯎꯅꯤꯡꯂꯛꯂꯤ ꯃꯆꯦꯗꯨꯁꯨ꯫ ꯁꯝꯕꯜ ꯈꯥꯔꯤꯕ ꯎꯁꯨꯛ ꯑꯗꯨꯗ ꯃꯈꯨꯠꯇꯨ ꯄꯥꯏꯔꯒ ꯁꯥꯎꯅ ꯈꯨꯝꯂꯛꯏ꯫ ꯍꯥꯏꯌꯣ, ꯅꯣꯛꯇꯨꯝ ꯅꯣꯛꯆꯅꯤꯡꯉꯤꯅꯦ ꯑꯩꯗꯤ, ꯏꯅꯥꯎꯒꯤꯗꯨꯕꯨ ꯁꯥꯕꯤꯅ ꯃꯃꯥ ꯅꯣꯛꯅꯩ ꯍꯥꯏꯕꯗꯨꯔꯣ? ꯂꯩꯁꯥꯕꯤ ꯁꯥꯔꯤ ꯀꯥꯏꯅꯒ ꯍꯥꯏꯖꯕ ꯁꯥꯏꯅꯦ ꯑꯩꯉꯣꯟꯗꯒ꯫ ꯏꯅꯥꯎ ꯏꯕꯦꯝꯃ, ꯃꯤꯅ ꯁꯤꯕꯅ ꯆꯤꯟꯗ, ꯁꯥꯅ ꯁꯤꯕꯅ ꯈꯣꯡꯒꯨꯜꯗ ꯀꯣ, ꯁꯤ ꯈꯪꯕꯤꯗ꯭ꯔ ꯃꯥꯜꯂꯦ꯫ ꯉꯥꯡꯊꯣꯛꯈꯤꯕ ꯋꯥꯁꯦ ꯑꯃꯨꯛ ꯍꯟꯖꯤꯟꯕ ꯌꯥꯗꯕꯅꯤ, ꯑꯗꯨꯅ ꯉꯥꯡꯗ꯭ꯔꯤꯉꯩ ꯈꯜꯍꯧꯒꯗꯕꯅꯤ ꯃꯃꯨꯠ ꯇꯥꯅ꯫ ꯑꯩꯒꯤ ꯆꯤꯟ ꯄꯦꯟꯅꯅꯕ ꯄꯦꯟꯅ ꯉꯥꯡꯊꯣꯛꯈ꯭ꯔꯒ ꯃꯤꯒ ꯇꯤꯟꯅꯕ ꯌꯥꯗꯕ ꯇꯥꯕ꯫ ꯅꯪꯅ ꯑꯩꯉꯣꯟꯗꯒ ꯂꯩꯁꯥꯕꯤ ꯁꯥꯔꯤ ꯍꯥꯏꯖꯔꯤꯗꯨꯕу ꯑꯩꯅ ꯅꯪꯉꯣꯟꯗꯒꯤ ꯆꯍꯤ ꯀꯌꯥꯕꯨ ꯍꯟꯈꯤꯒꯦ? ꯈꯨꯝꯃꯨꯅꯤ, ꯆꯍꯤ ꯀꯌꯥꯕꯨ ꯍꯟꯈꯤꯒꯦꯕ ꯑꯩꯅ ꯅꯪꯉꯣꯟꯗꯒꯤ? ꯆꯍꯤ ꯑꯃꯈꯛ ꯍꯜꯂꯁꯨ ꯍꯟꯗꯤ ꯍꯜꯂꯤꯗꯅ, ꯑꯗꯨꯅ ꯍꯥꯏꯕꯤꯕꯅꯤ ꯀꯩꯅꯣ ꯑꯩꯁꯨ ꯏꯆꯦ꯫ ꯅꯪꯅꯦ ꯀꯔꯥ ꯑꯃ ꯍꯦꯃꯜꯂꯤꯀꯣ, ꯍꯦꯃꯜꯂꯕꯅꯤ꯫ ꯅꯪ ꯆꯥꯡꯗ ꯂꯩꯌꯨ, ꯆꯥꯡꯗ꯫ ꯃꯤꯑꯣꯏꯕꯅ ꯆꯥꯡ ꯑꯃ ꯂꯥꯟꯅ ꯉꯥꯡꯁꯛꯂꯛꯂꯕ ꯃꯤꯃꯥꯡ ꯊꯣꯛꯇꯧꯔꯕꯅꯤ ꯈꯪꯖꯧ꯫ ꯂꯨꯈꯣꯏꯕꯤ ꯃꯆꯦꯅ ꯍꯥꯏꯔꯤꯒꯗꯨ ꯊꯋꯥ ꯁꯥꯗꯈꯩ ꯎꯁꯤꯠꯇꯅ ꯄꯩꯊꯣꯛꯇꯨꯅ ꯂꯦꯞꯂꯒ ꯈꯨꯝꯂꯛꯏ꯫ ꯍꯩꯈ꯭ꯔꯦꯗꯀꯣ ꯏꯆꯦꯅꯤꯅ ꯋꯥ ꯉꯥꯡꯕꯒꯁꯦ ꯑꯣꯟꯊꯣꯛꯅ, ꯑꯩꯈꯣꯏꯗꯤ ꯑꯉꯥꯡ ꯑꯣꯏꯔꯨꯕꯅꯤꯅ ꯍꯩꯖꯗꯦ ꯉꯥꯡꯁꯛꯄꯒ꯫ ꯍꯦ ꯂꯨꯈꯣꯏꯕꯤ ꯁꯝꯈꯣꯏꯕꯤ, ꯏꯆꯦ ꯆꯥꯛꯄ꯭ꯔꯣ ꯑꯩꯅ ꯁꯝ ꯈꯣꯏꯕꯁꯦ? ꯆꯥꯗꯤ ꯈꯣꯏꯍꯜꯂꯣ ꯏꯆꯦꯁꯨ, ꯃꯩꯔꯧ ꯆꯦꯒꯞꯇꯣ ꯃꯩꯅꯨꯡꯗ ꯑꯣꯝꯁꯤꯜꯂꯒ ꯉꯥꯡꯁꯛ ꯉꯥꯡꯍꯜꯂꯣ, ꯑꯗꯨꯒ ꯁꯝ ꯑꯁꯥꯡꯕꯗꯨꯗ ꯌꯦꯠꯁꯤꯜꯂꯨ ꯍꯦꯛ, ꯑꯗꯨꯝꯅ ꯇꯧꯔꯗꯤ ꯐꯖꯔꯗꯝꯅꯦ ꯑꯗꯨꯝ꯫ ꯁꯝꯈꯣꯏꯕꯤ ꯂꯨꯈꯣꯏꯕꯤ, ꯅꯪꯒ ꯑꯣꯟꯁꯤꯟꯅꯔꯒ ꯈꯠꯅꯕ ꯉꯝꯖꯄꯣꯟꯇꯦ ꯑꯩꯈꯣꯏꯗꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯪꯈ꯭ꯔꯦ ꯃꯆꯦꯗꯨ꯫ ꯂꯨꯈꯣꯏꯕꯤ ꯉꯥ ꯐꯧꯕ ꯈꯔꯥꯏꯗꯨ ꯂꯧꯁꯤꯟꯒꯦ ꯍꯥꯏꯗꯨꯅ ꯆꯪꯂꯛꯄꯗ ꯉꯥ ꯑꯃꯠꯇ ꯌꯥꯎꯔꯝꯗ꯭ꯔꯦ ꯈꯔꯥꯏꯗꯨꯗ꯫ ꯂꯨꯈꯣꯏꯕꯤ ꯍꯧꯗꯣꯡꯗꯣ ꯀꯣꯏꯅ ꯂꯩꯗꯨꯅ ꯌꯦꯡꯂꯛꯄꯗ ꯉꯁꯥꯏ ꯃꯥꯅ ꯇꯥꯟꯈꯤꯕ ꯍꯧꯗꯣꯡ ꯑꯃꯨꯕꯤꯗꯨ ꯎꯈꯣꯡ ꯑꯃꯒꯤ ꯃꯈꯣꯡꯗ ꯃꯈꯣꯡꯒꯗꯨ ꯂꯦꯛꯇꯅ ꯂꯩꯔꯤ꯫ ꯃꯗꯨ ꯎꯕꯗ ꯁꯨꯃꯥꯡꯗ ꯇꯥꯔꯝꯕ ꯊꯈꯥꯏꯃꯨꯛ ꯁꯥꯡꯕ ꯆꯩꯗꯨꯅ ꯐꯩꯔꯪ ꯂꯪꯏ꯫ ꯃꯁꯤꯒꯤ ꯍꯧꯗꯣꯡꯁꯤꯗ ꯁꯤꯈ꯭ꯔꯗꯤ ꯐꯗꯧꯅꯤ, ꯍꯣꯔꯦꯟꯗꯤ ꯃꯁꯤꯅ ꯀꯣꯠꯇꯅ ꯉꯥꯡꯂꯅꯤ ꯁꯣꯏꯗꯅ꯫ ꯑꯁ, ꯉꯥꯡꯗꯅꯕ ꯀꯗꯥꯏꯗꯒꯤ ꯉꯥꯅꯣ ꯑꯩꯅ ꯂꯧꯔꯨꯗꯣꯏꯁꯤꯕꯨ ꯍꯧꯖꯤꯛꯄꯣ? ꯑꯩꯅ ꯉꯁꯤ ꯁꯥꯎꯅꯤꯡꯉꯛꯇꯅ ꯃꯄꯨꯗꯒꯤ ꯉꯥ ꯊꯧꯔꯨꯅꯤꯀꯣ꯫ ꯄꯥꯔꯤ ꯃꯇꯥꯎ ꯆꯥꯎꯕꯒ ꯂꯥꯡ ꯀꯥꯏꯔꯨꯔꯒ ꯍꯜꯂꯛꯂꯦ ꯄꯥꯠꯇꯒꯤ꯫ ꯄꯥꯔꯤꯅ ꯉꯔꯥꯡ ꯅꯍꯥꯟ ꯉꯥ ꯈꯔ ꯐꯥꯈꯤꯕꯒꯤꯔ ꯈꯪꯗꯦ ꯏꯇꯥꯎ, ꯉꯁꯤꯗꯤ ꯉꯥ ꯃꯆꯥ ꯑꯃ ꯐꯥꯎꯕ ꯊꯨꯔꯝꯗꯦꯅꯦ ꯂꯥꯡꯗ꯫ ꯍꯣꯏꯅꯦ ꯏꯇꯥꯎ, ꯊꯨꯗꯦ, ꯑꯩꯗꯤ ꯉꯔꯥꯡ ꯅꯍꯥꯟꯒ ꯉꯥ ꯌꯥꯝꯅ ꯐꯥꯕꯗꯨꯗ ꯉꯁꯤꯗꯤ ꯇꯨꯡꯒꯣꯜꯒꯁꯦ ꯑꯆꯧꯕ ꯑꯃ ꯄꯨꯔꯛꯂꯤꯅꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯅꯗꯤ ꯍꯥꯏꯖꯍꯧꯕꯅꯤ, ꯉꯥ ꯍꯥꯏꯕꯁꯤꯗꯤ ꯂꯥꯏꯅꯤ, ꯑꯗꯨꯅ ꯍꯥꯟꯅꯒꯤ ꯃꯆꯥꯗꯣ ꯑꯗꯨꯃꯛꯄꯨ ꯉꯔꯥꯡ ꯅꯍꯥꯟ ꯉꯥ ꯌꯥꯝꯅ ꯊꯨꯏ ꯍꯥꯏꯗꯅ ꯉꯁꯤ ꯊꯨꯅꯤ ꯂꯩꯇꯦꯅ ꯑꯩꯗꯤ ꯏꯀꯥꯏꯖꯈ꯭ꯔꯦꯗꯀꯣ ꯌꯨꯝꯗ ꯍꯟꯖꯤꯟꯗꯣꯏꯁꯤ ꯏꯇꯥꯎ, ꯇꯨꯡꯒꯣꯜ ꯑꯆꯧꯕꯁꯤꯒ꯫ ꯏꯇꯥꯎꯗ ꯅꯠꯇꯦ, ꯑꯩꯁꯨ ꯉꯥ ꯇꯨꯡꯒꯣꯜ ꯑꯆꯧꯕ ꯑꯃ ꯄꯨꯔꯛꯁꯤꯔ ꯈꯜꯂꯝꯕꯅꯤ, ꯑꯗꯨꯕꯨ ꯄꯨꯕꯗꯤ ꯄꯨꯔꯛꯍꯧꯗ꯭ꯔꯦ꯫ ꯂꯥꯏꯅ ꯀꯜꯂꯦꯗꯅ ꯏꯇꯥꯎꯗꯤ, ꯑꯩꯗꯤ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯗꯧꯔꯤꯗ ꯑꯣꯟꯊꯣꯛꯅ ꯏꯇꯥꯎ꯫ ꯍꯦꯔꯥ ꯏꯇꯥꯎ, ꯏꯀꯥꯏꯕꯕꯨ ꯍꯧꯗꯣꯡ ꯃꯆꯥꯃꯨꯛ ꯆꯥꯎꯕ꯭ꯔꯣ? ꯉꯁꯤ ꯈꯔ ꯍꯌꯦꯡ ꯈꯔ ꯑꯗꯨꯝ ꯐꯈ꯭ꯔꯗꯧꯅꯤ꯫ ꯍꯣꯏꯗ ꯏꯇꯥꯎ, ꯑꯩꯁꯨ ꯏꯀꯥꯏꯕ ꯈꯪꯗꯕ ꯃꯤ ꯁꯥꯁꯤꯟꯅꯔꯒꯦ꯫ ꯍꯌꯦꯡ ꯑꯌꯨꯛꯁꯨ ꯉꯥ ꯊꯨꯔꯝꯗ꯭ꯔꯗꯤ ꯂꯧꯈꯠꯂꯁꯤ꯫ ꯍꯣꯏ ꯏꯇꯥꯎ, ꯂꯧꯈꯠꯂꯁꯤ꯫ ꯄꯥꯠꯇꯒꯤ ꯉꯥ ꯐꯥꯔꯒ ꯏꯃꯨꯡ ꯄꯨꯕ ꯉꯥꯃꯤ ꯑꯩꯈꯣꯏꯗꯤ ꯉꯥ ꯐꯥꯗ꯭ꯔꯗꯤ ꯀꯔꯤ ꯁꯤꯟꯐꯝ ꯄꯥꯏꯒꯅꯤ ꯏꯇꯥꯎ? ꯏꯇꯥꯎ, ꯑꯗꯨꯒꯤꯗꯤ ꯀꯔꯤꯁꯨ ꯋꯥꯔꯨꯅꯨ, ꯄꯥꯠꯀꯤ ꯃꯅꯤꯡ ꯃꯥꯏꯀꯩꯗ ꯑꯃꯨꯛ ꯂꯥꯡ ꯊꯥꯅꯤ ꯀꯩꯅꯣ, ꯑꯁꯨꯛ ꯆꯥꯎꯕ ꯄꯥꯠꯁꯤꯗ ꯂꯩꯕ ꯉꯥꯕꯨ ꯑꯩꯈꯣꯏꯅ ꯐꯥꯕꯗ ꯂꯣꯏꯕ ꯅꯥꯏꯒꯗ꯭ꯔꯣ? ꯆꯨꯝꯃꯤ ꯏꯇꯥꯎ, ꯆꯨꯝꯃꯤ ꯏꯇꯥꯎꯅ ꯍꯥꯏꯕ꯫ ꯁꯤꯒꯨꯝꯕꯒꯤ ꯋꯥꯈꯜꯁꯤꯅ ꯏꯇꯥꯎꯗꯒꯤ ꯍꯦꯛꯇ ꯂꯥꯛꯏ꯫ ꯑꯩꯒꯤ ꯀꯣꯛꯁꯤꯅ ꯁꯟꯊꯤ ꯍꯥꯟꯕ ꯀꯣꯛꯂ ꯈꯪꯗꯦ, ꯅꯣꯡꯃꯇ ꯋꯥꯈꯜ ꯂꯧꯁꯤꯡ ꯑꯣꯏꯕ ꯑꯃꯠꯇ ꯊꯣꯛꯇꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯀꯣꯛꯇꯨꯗ ꯃꯈꯨꯠꯅ ꯀꯣꯛ ꯀꯣꯛ ꯁꯨꯖꯤꯜꯂꯤ꯫ ꯇꯧꯍꯩꯗꯦꯀꯣ ꯏꯇꯥꯎ, ꯀꯣꯛꯇ ꯕꯦꯔꯥ ꯂꯥꯛꯀꯅꯤ ꯑꯗꯨꯝꯅ ꯇꯧꯔꯕꯗꯤ꯫ ꯂꯥꯛꯄꯅ ꯐꯔꯤ ꯏꯇꯥꯎ, ꯏꯁꯨ ꯐꯪꯗ꯭ꯔꯤꯉꯩ ꯋꯥꯈꯜ ꯆꯣꯏꯔꯗꯤ ꯃꯤꯅ ꯅꯣꯛꯅꯈꯤꯅꯤꯅꯦ ꯏꯇꯥꯎ꯫ ꯍꯣꯏꯅꯦ ꯏꯇꯥꯎ, ꯑꯗꯨꯁꯨ ꯆꯨꯝꯃꯤꯅꯦ꯫
ꯊꯝꯕꯥꯜ ꯃꯥꯅ ꯂꯥꯛꯄꯗ ꯃꯆꯥꯅꯨꯄꯤꯗꯨ ꯍꯧꯗꯣꯡꯅ ꯉꯥ ꯆꯥꯊꯣꯛꯈꯤꯕꯒꯤ ꯏꯁꯧ ꯂꯥꯡꯗꯨꯅ ꯆꯥꯛ ꯊꯣꯡꯂꯒ ꯂꯩꯔꯝꯃꯤ꯫ ꯀꯩꯗꯧꯔꯒꯦ? ꯌꯥꯆꯪꯂꯛꯄꯁꯤꯗ ꯏꯁꯧ ꯑꯃꯨꯛ ꯂꯥꯡꯉꯤꯗꯨꯅ ꯂꯨꯈꯣꯏꯕꯤ, ꯏꯃꯣꯏꯅꯨ ꯏꯃꯥꯅ ꯁꯥꯎꯕ ꯇꯥꯔꯦꯅꯤ ꯅꯪꯕꯣ, ꯌꯥꯆꯪꯂꯛꯄꯗ ꯁꯧ ꯇꯧꯔꯗꯤ꯫ ꯏꯃꯥ, ꯕꯥꯖꯤꯅ ꯐꯥꯔꯛꯄ ꯉꯥ ꯐꯧꯗꯣꯛꯄꯗꯣ ꯍꯧꯗꯣꯡꯅ ꯂꯣꯏꯅ ꯆꯥꯊꯣꯛꯈ꯭ꯔꯦ, ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯁꯤꯕꯣ? ꯕꯥꯖꯤ ꯍꯜꯂꯛꯑꯗꯤ ꯏꯁꯧ ꯂꯥꯡꯕꯅ ꯂꯣꯏꯔꯅꯤ꯫ ꯏꯍꯦ, ꯃꯨꯟꯅ ꯌꯦꯡꯍꯧꯗ꯭ꯔꯕ ꯂꯨꯈꯣꯏꯕꯤ ꯅꯪꯕꯣ, ꯋꯥꯅ ꯅꯄꯥꯗꯨꯅ ꯐꯥꯖꯔꯦ, ꯑꯗꯨꯗꯤ ꯂꯥꯡꯕ ꯇꯥꯕꯅꯤꯅꯤ ꯏꯁꯧꯗꯤ ꯑꯗꯨꯃꯛ꯫ ꯅꯍꯥꯟꯃꯨꯛꯁꯨ ꯉꯥꯌꯥꯝ ꯑꯃ ꯄꯣꯟꯗꯒꯤ ꯊꯥꯗꯣꯛꯄꯒꯤ ꯏꯁꯧ ꯂꯥꯡꯕꯗꯣ ꯀꯥꯎꯔꯕ꯭ꯔꯥ ꯅꯪꯕꯣ? ꯑꯗꯨꯕꯨ ꯑꯩꯅ ꯄꯤꯖꯒꯦꯅ ꯄꯤꯖꯕ꯭ꯔꯣ ꯍꯧꯗꯣꯡꯗꯨꯗ? ꯈꯪꯗꯦ, ꯍꯣꯔꯦꯟ ꯉꯥꯡꯅꯖꯧ ꯅꯄꯥꯅꯆꯥ꯫ ꯃꯤꯆꯪ ꯈꯔ ꯆꯪꯉꯛꯑꯣ ꯍꯩꯕ ꯏꯃꯥ꯫ ꯍꯩ, ꯃꯤꯆꯪꯒ ꯆꯪꯕ ꯉꯝꯃꯣꯏꯀꯣ ꯑꯩ꯫ ꯅꯇꯩ ꯅꯅꯥꯎꯅꯤꯅ ꯃꯤꯆꯪ ꯆꯪꯅꯧ꯫ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯆꯥꯛꯇꯨ ꯊꯣꯡꯈꯤ ꯂꯨꯈꯣꯏꯕꯤ꯫ ꯌꯦꯡꯉꯣꯏ, ꯏꯁꯧ ꯂꯥꯡꯂꯒ ꯆꯥꯛ ꯊꯣꯡꯒꯅꯨꯀꯣ, ꯍꯥꯎꯔꯣꯏ꯫ ꯏꯃꯣꯏꯅꯨ ꯏꯃꯥꯅ ꯁꯥꯎꯒꯗꯕ ꯊꯕꯛ ꯇꯧꯅꯨ꯫ ꯅꯨꯄꯤꯅ ꯏꯁꯧ ꯂꯥꯡꯒꯟꯕꯁꯦ ꯏꯃꯣꯏꯅꯨ ꯏꯃꯥꯒꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯁꯥꯎꯕꯤꯅꯤ꯫ ꯃꯁꯝꯕꯨ ꯉꯧꯕꯤ ꯍꯅꯨꯕꯤꯗꯨꯅ ꯀꯩꯕꯨ ꯈꯪꯗꯣꯏꯅꯣ? ꯇꯥꯅꯤꯡꯗꯦ ꯆꯣꯏꯃ꯫ ꯂꯥꯏꯅꯤꯅ ꯇꯩꯁꯤꯅ ꯀꯔꯝꯕ ꯃꯈꯜꯒꯤ ꯂꯥꯏꯅꯣ ꯈꯪꯗꯦ꯫ ꯃꯈꯣꯏꯅ ꯁꯦꯝꯂꯝꯃꯤꯕ ꯆꯠꯅ ꯀꯥꯡꯂꯣꯟ ꯃꯌꯥꯝꯁꯦ ꯉꯥꯛꯄ ꯉꯝꯗ꯭ꯔꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯗꯤ꯫ ꯏꯃꯥꯏ ꯄꯦꯝꯃ, ꯑꯁꯤꯕꯨ ꯌꯦꯡꯉꯨꯅꯦ, ꯃꯁꯤꯕꯨ ꯊꯝꯕꯥꯜ ꯑꯩꯒꯤ ꯏꯆꯥꯅ ꯉꯥꯡꯕ ꯋꯥꯔꯅꯦ꯫ ꯉꯛꯏ ꯍꯥꯏꯔꯤꯁꯤꯅꯤ, ꯑꯩ ꯉꯛꯏꯀꯣ꯫ ꯏꯃꯥ, ꯅꯪꯁꯨ ꯇꯥꯅꯤꯡꯗ꯭ꯔꯦ ꯆꯠꯂꯨ꯫ ꯑꯩꯅ ꯀꯞꯅꯤꯡꯉꯤ ꯕꯥꯖꯤꯅ ꯉꯥꯡꯅꯤ ꯈꯟꯕꯗ꯫ ꯅꯪ ꯕꯥꯖꯤꯅ ꯉꯥꯡꯂꯒꯅ ꯍꯦꯛ ꯆꯦꯟꯊꯣꯛꯈꯣ ꯏꯆꯥꯁꯤꯗꯤ꯫ ꯃꯃꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯋꯥꯈꯜ ꯑꯃ ꯂꯥꯛꯈ꯭ꯔꯦ ꯂꯨꯈꯣꯏꯕꯤ ꯃꯥꯒꯤ ꯀꯣꯛꯇ꯫ ꯅꯣꯛꯐꯦꯠ ꯇꯧꯔꯗꯨꯅ ꯆꯥꯛꯇꯨ ꯊꯣꯡꯈꯤꯔꯝꯃꯤ꯫ ꯊꯣꯡꯉꯨ ꯆꯥꯛꯇꯨ ꯅꯣꯛꯐꯦꯠ ꯇꯧꯗꯅ꯫ ꯅꯪ ꯕꯥꯖꯤ ꯂꯥꯛꯂꯒꯗꯤ ꯈꯣꯟꯊꯤ ꯆꯕꯨꯟ ꯆꯥꯔꯅꯤꯗꯣ꯫ ꯃꯃꯥꯅ ꯍꯥꯏꯔꯤꯒꯗꯨ ꯇꯥꯈꯤꯗ꯭ꯔꯦ ꯂꯨꯈꯣꯏꯕꯤ꯫ ꯄꯥꯔꯤ ꯄꯥꯠꯇꯒꯤ ꯍꯜꯂꯛꯂꯒ ꯃꯈꯣꯡ ꯃꯈꯨꯠ ꯁꯦꯡꯅ ꯍꯥꯝꯗꯣꯛꯂꯒ ꯆꯥꯛ ꯂꯣꯏꯕ ꯉꯥꯏꯕ ꯑꯣꯏꯅ ꯆꯥꯛꯁꯪꯒꯤ ꯃꯅꯤꯡ ꯑꯣꯏꯔꯞꯅ ꯂꯩꯔꯤꯕ ꯃꯩ ꯇꯤꯛꯐꯝ ꯑꯗꯨꯗ ꯂꯤꯔꯤ ꯃꯩꯗꯨ ꯊꯥꯔꯒ ꯈ꯭ꯋꯥꯡ ꯌꯥꯏꯗꯨꯅ ꯐꯝꯂꯤ꯫ ꯂꯨꯈꯣꯏꯕꯤ ꯆꯥꯛ ꯊꯤꯕ ꯂꯣꯏꯔꯗꯨꯅ ꯆꯥꯛ ꯆꯥꯅꯕ ꯆꯥꯛꯄꯥꯎ ꯄꯤꯔꯛꯏ ꯃꯄꯥꯗ꯫ ꯕꯥꯖꯤ, ꯆꯥꯛ ꯆꯥꯔꯁꯤ꯫ ꯅꯃꯥꯗꯤ ꯆꯪꯉꯛꯑꯕꯣ? ꯆꯪꯉꯛꯇ꯭ꯔꯤ, ꯊꯥꯕꯜ ꯐꯕꯁꯤꯗ ꯍꯪꯆꯤꯠ ꯂꯥꯡꯉꯨꯒꯦꯅ ꯊꯣꯛꯈꯤꯕꯅꯤ꯫ ꯀꯧꯁꯤꯜꯂꯨꯔꯣꯗꯅ ꯑꯗꯨꯗꯤ ꯅꯃꯥꯁꯨ꯫ ꯍꯣꯏ, ꯀꯧꯁꯤꯜꯂꯨꯔꯒꯦ, ꯕꯥꯖꯤ ꯍꯥꯟꯅ ꯆꯪꯕꯤꯔꯛꯑꯣ꯫ ꯆꯠꯂꯨ, ꯏꯄꯥꯁꯨ ꯂꯥꯛꯂꯒꯦ꯫ ꯄꯥꯔꯤ ꯐꯥꯟ ꯑꯃ ꯄꯥꯏꯔꯗꯨꯅ ꯆꯥꯛ ꯆꯥꯕ ꯆꯪꯂꯛꯏ꯫ ꯂꯨꯈꯣꯏꯕꯤꯅ ꯃꯃꯥ ꯀꯧꯕ ꯊꯣꯛꯈꯤꯔꯝꯃꯤ ꯃꯄꯥꯟꯗ꯫ ꯆꯥꯛꯂꯨꯛ ꯃꯁꯤꯗ ꯉꯥ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯌꯥꯎꯗꯕꯗꯨꯗ ꯍꯪꯂꯛꯏ ꯃꯆꯥꯅꯨꯄꯤꯗ꯫ ꯂꯨꯈꯣꯏꯕꯤ, ꯉꯥꯔꯧꯗꯤ ꯍꯥꯞꯇꯦꯅ ꯀꯔꯤꯒꯤꯅꯣ? ꯂꯨꯈꯣꯏꯕꯤ ꯃꯥꯏꯊꯣꯡꯗꯣ ꯈꯪꯁꯨꯛ ꯁꯨꯛꯊꯔꯒ ꯃꯃꯥꯒꯤ ꯇꯨꯡꯗ ꯆꯪꯂꯛꯏ꯫ ꯃꯥ, ꯅꯪ ꯈꯨꯝꯃꯨ ꯕꯥꯖꯤꯅ ꯍꯪꯉꯤꯁꯤ꯫ ꯉꯝꯃꯣꯏ, ꯈꯨꯝꯃꯨꯗꯅ ꯅꯆꯤꯟꯗꯣ꯫ ꯉꯥꯡꯉꯛꯀꯅꯤ, ꯇꯜꯂꯦ ꯍꯥꯏꯕ ꯕꯥꯖꯤꯅ꯫ ꯄꯥꯔꯤ ꯃꯃꯥ ꯃꯆꯥꯒꯤ ꯃꯇꯧꯗꯨꯗ ꯍꯥꯏꯔꯛꯏ꯫ ꯆꯥꯛꯇꯣ ꯊꯣꯡꯂꯤꯉꯩꯗ ꯉꯥꯒꯗꯣ ꯅꯥꯀꯟꯗ ꯌꯥꯌꯨ ꯌꯥꯗ꯭ꯔꯥ ꯂꯨꯈꯣꯏꯕꯤ ꯅꯪꯕꯣ? ꯍꯥꯄꯛꯑꯣ ꯉꯥꯗꯣ꯫ ꯂꯨꯈꯣꯏꯕꯤ ꯃꯄꯥꯕꯨ ꯀꯤꯖꯅ ꯃꯃꯥꯗ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯃꯥ, ꯅꯪ ꯈꯨꯝꯃꯨ ꯍꯥꯏꯔꯒ꯫ ꯈꯨꯝꯒꯦꯍꯦ ꯅꯪꯁꯨ꯫ ꯃꯣꯏ ꯕꯥꯖꯤꯌꯥ, ꯉꯥꯗꯣ ꯉꯁꯥꯏ ꯈꯔꯥꯏꯗ ꯍꯥꯞꯄꯒꯅꯦ ꯂꯣꯏꯅ ꯐꯧꯗꯣꯛꯄꯗꯨꯗ ꯍꯧꯗꯣꯡꯅ ꯆꯥꯊꯣꯛꯈ꯭ꯔꯦꯌꯦ꯫ ꯄꯥꯔꯤ ꯕ꯭ꯔꯪ ꯁꯥꯎꯒꯠꯂꯛꯇꯨꯅ, ꯀꯔꯤ? ꯑꯩꯅ ꯑꯗꯨꯛ ꯋꯥꯅ ꯐꯥꯔꯛꯄ ꯉꯥꯗꯨꯕꯨ ꯉꯥꯏꯍꯥꯛꯇꯪꯗ ꯍꯧꯗꯣꯡꯗ ꯂꯣꯏꯅ ꯄꯤꯖꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕ? ꯑꯗꯨꯗꯤ ꯅꯃꯥꯅꯆꯥ ꯉꯁꯤ ꯆꯥꯛ ꯆꯥꯕ ꯌꯥꯔꯣꯏ ꯑꯃꯠꯇ꯫ ꯑꯋꯥꯕ ꯃꯁꯛ ꯈꯪꯗꯕ ꯅꯣꯏ ꯉꯁꯤꯗꯤ ꯅꯊꯤꯕꯣꯡ ꯆꯥꯛꯀ ꯄꯤꯖꯔꯣꯏ ꯑꯃꯠꯇ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯆꯥꯒꯤ ꯊꯤꯔꯤꯕ ꯆꯥꯛ ꯑꯗꯨ ꯃꯥꯒꯤ ꯄꯨꯈꯝꯗ ꯂꯣꯏꯅ ꯍꯥꯞꯆꯤꯜꯂꯒ ꯆꯥꯊꯣꯛꯈꯤꯔꯝꯃꯤ꯫ ꯊꯝꯕꯥꯜ ꯀꯤꯔꯨꯞ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯍꯧꯗꯣꯡꯗ ꯑꯩꯈꯣꯏꯅ ꯊꯑꯣꯏꯒꯤ ꯄꯤꯖꯊꯣꯛꯄꯁꯨ ꯅꯠꯇꯅ ꯂꯣꯟꯅ ꯆꯥꯈꯤꯕꯗꯨꯕꯨ ꯅꯣꯏꯅ ꯆꯦꯛꯁꯤꯟꯗꯕꯗꯒꯤ ꯍꯧꯗꯣꯡꯅ ꯆꯥꯈꯤꯕ ꯅꯠꯇ꯭ꯔꯣ? ꯀꯅꯥꯅ ꯄꯤꯖꯩ ꯍꯧꯗꯣꯡꯗ ꯉꯥꯗꯣ? ꯀꯅꯥꯅ ꯄꯤꯖꯒꯦ? ꯅꯪ ꯈꯨꯝꯃꯣꯗꯅ ꯁꯤꯗꯤ ꯂꯨꯈꯣꯏꯕꯤ꯫ ꯐꯨꯔꯥꯗꯤ ꯏꯃꯥ ꯑꯃꯨꯛ ꯕꯥꯖꯤꯅ꯫ ꯐꯨꯔꯣꯏ ꯍꯩ, ꯂꯩꯁꯥꯕꯤ ꯐꯥꯔꯗꯨꯗꯤ꯫ ꯂꯨꯈꯣꯏꯕꯤ ꯀꯤꯅ ꯈꯨꯝꯂꯛꯏ꯫ ꯕꯥꯖꯤ, ꯑꯩꯅꯅꯤ꯫ ꯄꯥꯔꯤ ꯁꯥꯎꯅ ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯂꯒ꯫ ꯇꯨꯝꯕ ꯆꯥꯕ ꯌꯥꯝꯅ ꯆꯪꯈꯣꯠꯂꯦ, ꯑꯗꯨꯅꯗꯤ ꯍꯧꯗꯣꯡꯅ ꯆꯥꯊꯣꯛꯈꯤꯕ ꯇꯥꯕꯗꯣ꯫ ꯅꯪꯗ ꯅꯌꯨꯝ ꯄꯥꯟꯈ꯭ꯔꯣꯅꯦꯍꯦ, ꯁꯛ ꯊꯤꯕꯤ, ꯅꯔꯨ ꯏꯈꯣꯏ ꯈꯣꯏꯔꯗꯅ ꯌꯦꯡꯅꯤꯡꯗꯦꯅꯦ ꯅꯁꯛꯇꯣ꯫ ꯏꯃꯥꯡꯗꯒ ꯂꯦꯞꯄꯛꯀꯅꯨ, ꯑꯗꯨꯛ ꯌꯥꯝꯕ ꯉꯥꯗꯨꯕꯨ ꯍꯔꯥꯎ ꯍꯧꯗꯣꯡꯅ ꯆꯥꯈ꯭ꯔꯦ ꯀꯥꯏꯅ ꯍꯥꯏꯖꯕ ꯁꯥꯔꯤꯅꯦ꯫ ꯂꯨꯈꯣꯏꯕꯤ ꯀꯞꯂꯗꯨꯅ, ꯅꯣꯏ ꯑꯩ ꯌꯥꯝꯅ ꯌꯨꯝ ꯄꯥꯜꯍꯟꯅꯤꯡꯉꯕ ꯅꯠꯇ꯭ꯔꯣ? ꯐꯔꯦ, ꯑꯩ ꯌꯨꯝ ꯄꯥꯟꯈ꯭ꯔꯒꯦꯀꯣ ꯑꯗꯨꯗꯤ꯫ ꯍꯧꯗꯣꯡꯅ ꯉꯥ ꯈꯔ ꯆꯥꯈꯤꯕꯒꯤ ꯑꯗꯨꯛ ꯊꯤꯅ ꯉꯥꯡꯕ ꯑꯩ ꯄꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤ ꯉꯁꯤꯗꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯀꯞꯇꯨꯅ ꯊꯣꯛꯈ꯭ꯔꯦ ꯂꯨꯈꯣꯏꯕꯤ꯫ ꯃꯃꯥ ꯊꯝꯕꯥꯜꯁꯨ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯨꯡꯗ ꯇꯥꯟꯅꯗꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯂꯨꯈꯣꯏꯕꯤ ꯃꯥꯒ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥꯗ ꯆꯦꯟꯊꯣꯛꯈ꯭ꯔꯦ꯫ ꯆꯦꯟꯕ ꯏꯀꯨꯏ ꯀꯨꯏꯗꯅ ꯑꯋꯣꯡ ꯑꯋꯨꯟ ꯈꯔ ꯇꯝꯗꯨꯅ ꯂꯨꯍꯣꯡꯕꯤꯈ꯭ꯔꯦ꯫ ꯑꯗꯨꯝ ꯂꯨꯍꯣꯡꯕ ꯊꯥ ꯐꯥꯈ꯭ꯔꯕ ꯃꯇꯨꯡ ꯂꯩꯃꯇꯣꯝꯕꯤ ꯉꯁꯤꯁꯨ
ꯃꯥꯒꯤ ꯀꯥꯏꯐꯗ꯭ꯔꯕ ꯃꯊꯧ ꯄꯥꯡꯊꯣꯛꯂꯤ ꯑꯌꯨꯛ ꯑꯉꯟꯕꯗꯨꯗ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯣꯏꯕꯒ ꯃꯥꯒꯤ ꯅꯥꯀꯜꯗ ꯂꯥꯏ ꯈꯨꯔꯨꯝꯂꯒ ꯍꯧꯒꯠꯂꯛꯂꯤꯕ ꯃꯆꯥꯅꯨꯄꯤꯗ ꯍꯥꯏꯔꯛꯏ ꯅꯪ ꯇꯥꯗꯒ ꯅꯅꯝꯃꯒꯗꯣ ꯂꯥꯏ ꯈꯨꯔꯨꯝꯅꯕ ꯊꯣꯛꯂꯛꯑꯣ ꯍꯥꯏꯔꯁꯨ ꯆꯠꯂꯣ ꯑꯇꯣꯝꯕꯤ ꯉꯁꯥꯏꯗꯒꯤ ꯀꯩꯗꯧꯔꯒ ꯂꯩꯔꯤꯅꯣ ꯈꯪꯗꯦꯅꯦ ꯃꯈꯣꯏ ꯑꯅꯤꯗꯨꯕꯨ ꯑꯌꯨꯛꯀꯤ ꯂꯥꯏ ꯈꯨꯔꯨꯝꯕꯁꯤꯗꯤ ꯏꯁꯧ ꯂꯥꯡꯉꯣꯏꯒꯤ ꯈꯟꯕꯁꯦ ꯌꯥꯗꯦ ꯍꯦꯛꯇ ꯂꯥꯡꯅꯕ ꯃꯆꯥꯛ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯍꯦꯛꯇ ꯁꯤꯜꯂꯛꯏ ꯏꯃꯥ ꯑꯩ ꯇꯜꯂꯦ ꯍꯥꯏꯕ ꯉꯁꯥꯏ ꯑꯩꯅ ꯀꯧꯕꯗꯣ ꯑꯗꯨꯗ ꯇꯨꯝꯕ ꯍꯧꯒꯠꯇ꯭ꯔꯤꯕ ꯃꯥꯜꯂꯤ ꯇꯥꯗꯒ ꯏꯅꯝꯃꯒꯗꯣ ꯑꯩ ꯀꯧꯒꯦ ꯑꯩꯅ ꯀꯧꯕꯗ ꯍꯧꯒꯠꯇꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯑꯌꯥꯡꯕ ꯑꯌꯥꯡꯕ ꯃꯧ ꯏꯃꯧ ꯇꯥꯔꯣꯏꯗꯕꯅꯤ ꯐꯖꯅ ꯏꯔꯦꯟꯖꯅ ꯀꯧꯕꯗ ꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯁꯪꯗꯒꯤ ꯈꯔ ꯊꯣꯔꯛꯂꯒ ꯁꯨꯃꯥꯡꯗ ꯂꯦꯞꯂꯒ ꯂꯥꯛꯇꯅ ꯀꯧꯏ ꯑꯌꯥꯡꯕ ꯑꯌꯥꯡꯕ ꯃꯧ ꯃꯧ ꯅꯈꯣꯏ ꯑꯅꯤꯕꯨ ꯁꯤꯔꯕ꯭ꯔꯅꯦ ꯍꯦꯛ ꯀꯥꯗꯨꯗ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯀꯧꯏꯁꯤ ꯇꯥꯗ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯑꯌꯨꯛ ꯑꯉꯟꯕꯗ ꯏꯃꯨꯡꯁꯤ ꯀꯩꯗꯧꯏ ꯈꯪꯗ꯭ꯔꯥ ꯅꯈꯣꯏ ꯑꯅꯤꯕꯣ ꯍꯥꯟꯅ ꯂꯩꯔꯝꯕ ꯅꯨꯄꯥ ꯑꯁꯤꯅꯒ ꯂꯥꯏ ꯇꯤꯟ ꯈꯔ ꯊꯧꯑꯣꯏꯗ꯭ꯔꯦ ꯀꯣꯟꯅ ꯂꯥꯛꯂꯤꯕ ꯅꯨꯄꯤ ꯑꯁꯤꯅꯒ ꯈꯔ ꯂꯥꯏꯅꯤꯡꯕ ꯇꯜꯂꯦ ꯅꯨꯡꯉꯥꯏꯔꯛꯇꯧꯔꯤ ꯏꯃꯨꯡꯁꯦ ꯑꯁꯦꯡ ꯑꯃꯥꯡ ꯍꯥꯏꯕ ꯑꯃ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯈꯪꯖꯤꯜꯂꯛꯇ꯭ꯔꯦ ꯑꯌꯥꯡꯕ ꯃꯧ ꯇꯤꯡꯈꯠꯇꯅ ꯂꯥꯎꯕꯒ ꯇꯨꯝꯂꯝꯕ ꯑꯅꯤꯗꯨ ꯐꯨꯛ ꯐꯨꯛ ꯍꯧꯒꯠꯂꯛꯂꯒ ꯐꯗꯤ ꯑꯆꯣꯠꯄ ꯑꯃꯅ ꯃꯃꯥꯏꯗꯨ ꯁꯠ ꯁꯠ ꯇꯩꯊꯣꯛꯂꯒ ꯐꯤꯒꯗꯣ ꯑꯁꯦꯡꯕ ꯍꯣꯡꯗꯣꯛꯂꯒ ꯆꯥꯏꯊꯔꯕ ꯁꯥꯗꯨꯅ ꯊꯣꯛꯂꯛꯏ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯒ ꯂꯩꯃꯇꯣꯝꯕꯤꯅ ꯅꯣꯏ ꯑꯅꯤ ꯀꯧꯅꯕ ꯌꯥꯝ ꯅꯥꯏꯖꯅꯨꯀꯣ ꯅꯣꯏ ꯍꯥꯏꯕꯤꯗꯤ ꯍꯥꯏꯅꯨ ꯆꯪꯉꯣ ꯂꯥꯏ ꯈꯨꯔꯨꯝꯂꯨꯔꯣ ꯑꯩ ꯏꯃꯨꯡꯗꯒꯤ ꯁꯨꯝꯖꯤꯠ ꯑꯁꯦꯡꯕ ꯑꯝꯇ ꯂꯧꯊꯣꯛꯂꯨꯒꯦ ꯁꯨꯛꯇꯨꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯠꯈ꯭ꯔꯦ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯂꯩꯃꯇꯣꯝꯕꯤ ꯁꯨꯝꯆꯤꯠ ꯄꯨꯔꯒ ꯊꯣꯛꯂꯛꯄꯗ ꯃꯆꯥ ꯃꯃꯧ ꯑꯅꯤꯗꯨ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯣꯏꯔꯗꯨꯅ ꯆꯪꯂꯛꯏ ꯑꯌꯥꯡꯕꯅ ꯃꯥꯡ ꯊꯥꯗꯨꯅ ꯆꯪꯂꯛꯏ ꯃꯃꯧꯅ ꯇꯨꯡꯗ ꯂꯩꯃꯇꯣꯝꯕꯤ ꯃꯨꯟꯅ ꯁꯨꯝ ꯌꯦꯡꯕꯗ ꯎꯔꯛꯏ ꯃꯃꯧꯒꯤ ꯁꯝꯅꯥ ꯏꯀꯪ ꯀꯪꯂꯤꯕꯗꯣ ꯍꯪꯗꯗꯤ ꯍꯪꯂꯒꯦ ꯈꯟꯗꯨꯅ ꯍꯪꯂꯛꯏ ꯃꯧ ꯅꯪꯗꯤ ꯅꯀꯣꯛ ꯇꯨꯝꯗ꯭ꯔꯦ ꯏꯔꯨꯖꯕꯗ ꯂꯨꯈꯣꯏꯕꯤ इल्लीबा इना फीदुना मकोक्तु कुप्सिलगा इंग तपी मौसादुना कुमलई इमा ngasidi koktumdri thengkidana thengdanaba ayukto yaw khragrangana haugatlu haiba natra aina mau nangna yumsida mau he oirakpa numitagi inemna phanadi takpani ko imung ngasigi satna kanglon mayamsia nangna longdaba khaktan ngai khone nangi nasimbala duda tairi dubu kharekla kaino mau ha oiramni ma sai thabade kharek phawbu kokhanba ngamdrabra imaubo inem sum singnarakle mau nangbo ngasi sai thabranya khumuni sengna khumo ima kari su sauroi dukhoibi maklap to hochinaraga ima yahu thengkidana chai thaba nangtre hari aduga pisenga setlaga lai khurumliba aigi lai sangasida hoima akhoi ani bu pap langsin ba tare ne laida aigi bangjare dana taren pungphai khitok loki gya mukta aigi loire dana tawrisiga taha chensin khraga laisang adu leiriba taren pungphai aduna hanjin khiktokli uhaigadu maron hanjin taithokli lukhoibi hausiktada masingadu paithok paisin tawduna murum haihowi lainingaga kharibu kanabanu hongdi moinai khoigi chakko mama thadabirak to sunatabasibu thohenbi mamagi matawduda ngakna yengduna hairei ima kaidorage toiduba ngasai no wai taithokpa loiraga khurumkhradubu amuk nauna taidu kaigino atombiya imagi senglaba laisang asya nanama katan subi yahau theng lukhoibi asina mangthok piren kamaina mangthoiba inamanadi ima saithadabi phiseng sechinaraga lai khurumlaga leiramedana ima atudi tadada ngango inamada ngangbana kanaroi inamadi ngarangda lakpada ngairibani yumsigi satna kangno namadi laigi thogal tawbada kamdauba khanglamkhiroi imada haidi takte haibadi nati aina haisi pumnamakse hana leiramba ekhoina soidoi asumna nangti numit khudingi aigi senglaba laisang asya mangthok pidai oiradine lai khurumbaga yobiranu yare aine amuk khana lai khurumlu law haidanaga kaujararoi kokpi bangamlaroi daba achauba pap ama langsiledana ngasidi aigi bungogi maphamda mapa mamanaga takpiraktabra khangdi ima adumna ahan pallaga ngangano aisu ningolni kanana khangba aigi isadi laitin thajaba ningba imungda thajani laitin ningdaba imungda leibasu yaroi karigumba leiraba inthokani aidi ima ai chak thagatlurage hoi sango khara thuna sakhumda ima ne mana thomba saka saningde ko khangnidana sidaidi ikoi ma sidiba magi sauraga kainom torokpise tawriemu asi hairamlaga thoinbi sakhumda sanglakle mana sakhumda sanglakpada manamadu saithanaba mapi honglaga pundagi isingdu kallaga thaktuna leirami madu ubada
ꯊꯣꯏꯍꯦꯟꯕꯤ ꯇꯞꯅ ꯍꯥꯏꯔꯛꯏ ꯏꯅꯝꯃ ꯆꯥꯏꯊꯔꯕꯣ ꯂꯨꯈꯣꯏꯕꯤ ꯃꯥꯅ ꯏꯁꯤꯡ ꯊꯛꯈꯤꯕꯒꯤ ꯈꯨꯖꯥꯏꯗꯨ ꯐꯦꯡꯗꯣꯛꯇꯅ ꯄꯨꯟꯒꯤ ꯃꯈꯣꯡꯗꯨꯗ ꯊꯝꯂꯒ ꯈꯨꯝꯂꯛꯏ ꯆꯥꯏꯊꯗ꯭ꯔꯤ ꯆꯥꯏꯊꯔꯨꯔꯒꯦ ꯑꯗꯨ ꯊꯣꯏꯍꯦꯟꯕꯤ ꯉꯁꯤꯗꯤ ꯈꯔ ꯍꯥꯎꯕ ꯏꯟꯁꯥꯡ ꯑꯃ ꯆꯥꯁꯤꯗꯅ ꯍꯥꯎꯅ ꯊꯣꯡꯉꯣ ꯅꯪꯅ ꯉꯥ ꯑꯣꯏꯔꯁꯨ ꯌꯥꯏ ꯀꯩꯊꯦꯜ ꯅꯛꯏ ꯅꯪ ꯂꯩꯔꯨꯔꯣ ꯏꯅꯝꯃ ꯉꯁꯤꯗꯤ ꯉꯥ ꯆꯥꯕ ꯌꯥꯗꯤꯌꯦ ꯃꯤꯔꯥꯃꯦꯁ ꯆꯥꯒꯗꯕꯅꯤ ꯏ ꯀꯔꯤꯒꯤ ꯃꯤꯔꯥꯃꯦꯁ ꯆꯥꯗꯣꯏꯕ ꯀꯩꯒꯤꯅꯣ ꯅꯣꯏꯒꯤ ꯏꯃꯨꯡꯁꯤꯅ ꯁꯒꯣꯜꯁꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯤꯔꯥꯃꯦꯁ ꯆꯥꯔꯤꯁꯦ ꯊꯣꯏꯍꯦꯟꯕꯤ ꯏꯅꯝꯃ ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯄꯥꯕ ꯂꯩꯈꯤꯗꯕ ꯅꯨꯃꯤꯠꯅꯤ ꯑꯗꯨꯅ ꯄꯥꯕ ꯂꯩꯈꯤꯗꯕ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯑꯍꯥꯎꯕ ꯏꯟꯁꯥꯡ ꯆꯥꯗꯦ ꯃꯤꯔꯥꯃꯦꯁ ꯆꯥꯏ ꯏꯃꯥꯗꯤ ꯉꯁꯤ ꯆꯥꯛ ꯆꯥꯔꯣꯏ ꯚꯔꯇ ꯇꯧꯕꯅꯤ ꯑꯩꯅ ꯈꯜꯂꯤꯅꯦ ꯑꯩꯅ ꯁꯤꯗ ꯍꯦꯛ ꯂꯩꯔꯛꯄꯗꯒꯤ ꯏꯃꯥꯁꯦ ꯁꯒꯣꯜꯁꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯆꯥꯛ ꯆꯥꯗꯦꯅ ꯑꯗꯨꯗꯤ ꯈꯔ ꯍꯥꯎꯅ ꯊꯣꯡꯉꯨ ꯏꯟꯁꯥꯡꯗꯣ ꯏꯅꯝꯃꯁꯨ ꯆꯥꯏꯊꯔꯨꯈꯤꯒꯦ ꯉꯁꯤꯗꯤ ꯏꯅꯝꯃ ꯏꯄꯥꯝ ꯆꯠꯂꯨꯗꯣꯏꯅꯤ ꯉꯥ ꯂꯧꯕ ꯁꯤ ꯍꯥꯏꯔꯝꯂꯒ ꯐꯤꯅꯥꯇꯨꯒ ꯐꯗꯠ ꯐꯗꯠ ꯊꯣꯛꯈ꯭ꯔꯦ ꯂꯨꯈꯣꯏꯕꯤ ꯊꯣꯏꯍꯦꯟꯕꯤ ꯃꯀꯣꯛ ꯄꯥꯏꯗꯨꯅ ꯐꯝꯊꯔꯒ ꯑꯁ ꯀꯩꯅꯣ ꯍꯟꯗꯛ ꯏꯅꯝꯃ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯑꯣꯏꯔꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯕ ꯏꯃꯥꯅ ꯍꯥꯏꯒꯨꯝꯗꯅ ꯄꯥꯞꯄꯨꯅꯤ ꯁꯣꯏꯗꯅ ꯏꯃꯥꯅ ꯐꯤꯅꯥ ꯇꯣꯡꯂꯒ ꯆꯥꯛꯈꯨꯝ ꯆꯪꯒꯅꯨ ꯍꯥꯏꯅ ꯐꯤꯅꯥ ꯇꯣꯡꯂꯒ ꯆꯥꯛꯈꯨꯝ ꯆꯪꯕ ꯆꯥꯏꯊꯗꯅ ꯄꯣꯠꯁꯛ ꯑꯝꯇ ꯄꯥꯏꯒꯅꯨ ꯍꯥꯏꯅ ꯑꯁꯦꯡ ꯑꯃꯥꯡ ꯈꯥꯏꯗꯅ ꯄꯪꯄꯥꯏꯗ ꯄꯥꯏꯕ ꯑꯩ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯏꯃꯥ ꯎꯗ꯭ꯔꯤꯉꯩ ꯄꯨꯟꯁꯦ ꯏꯁꯤꯡ ꯑꯃꯨꯛꯇ ꯁꯤꯟꯗꯣꯛꯍꯧꯒꯦ ꯅꯠꯇ꯭ꯔꯕꯗꯤ ꯉꯥꯡꯕ ꯁꯣꯏꯔꯔꯣꯏ ꯏꯃꯥꯗꯒ ꯇꯝꯖꯔꯣꯏ ꯑꯩ ꯉꯁꯤꯒꯤ ꯋꯥꯁꯦ ꯑꯩꯈꯣꯏ ꯏꯅꯝꯃꯁꯦ ꯀꯔꯝꯕ ꯅꯨꯄꯤ ꯃꯈꯜꯅꯣ ꯈꯪꯗꯦ ꯂꯤꯔꯒ ꯁꯤꯗꯥ ꯀꯅꯥꯒꯤ ꯅꯨꯄꯤꯅꯣ ꯍꯥꯏꯕꯗꯣ ꯇꯧ ꯃꯤꯅꯒ ꯍꯥꯏꯅꯕ ꯁꯥꯃꯨ ꯃꯊꯨꯟ ꯄꯦꯅꯥ ꯈꯣꯡꯕ ꯍꯥꯏꯗꯣ ꯍꯧꯖꯤꯛ ꯇꯧꯔꯤꯁꯦ ꯊꯝꯕꯥꯜ ꯃꯆꯥꯅꯨꯄꯤ ꯂꯥꯛꯂꯒ ꯍꯥꯞꯄꯤꯈꯤꯅꯕꯅꯤ ꯍꯥꯏꯗꯨꯅ ꯉꯥꯒꯗꯣ ꯂꯩꯀꯥꯏꯗꯒꯤ ꯐꯥꯎꯕ ꯂꯩꯁꯤꯜꯂꯤ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯄꯥꯔꯤ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯇꯧꯔꯤꯗꯨ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯑꯩꯅ ꯐꯥꯔꯛꯄ ꯉꯥꯗꯣ ꯅꯤꯡꯊꯤꯖꯅ ꯊꯝꯂꯝꯃꯗꯤ ꯉꯁꯤ ꯀꯣꯏꯆꯦꯟ ꯆꯦꯜꯂꯒ ꯉꯥ ꯂꯩꯗꯣ ꯂꯩꯔꯝꯃꯣꯏꯗꯕꯅꯤ ꯅꯠꯇ꯭ꯔ ꯅꯨꯄꯤ ꯅꯣꯏꯅ ꯑꯩ ꯁꯥꯎꯍꯜꯂꯕꯅꯤꯅ ꯉꯥ ꯃꯐꯝ ꯑꯣꯏꯔꯁꯨ ꯆꯥꯕ ꯐꯪꯂꯝꯃꯔꯣꯏꯅꯦ ꯍꯧꯖꯤꯛꯇꯤ ꯂꯩꯔꯒ ꯆꯥꯔꯝꯃꯅꯤ ꯁꯦꯜ ꯇꯤꯡꯂꯒ ꯇꯣꯛꯄꯤꯔꯣ ꯀꯩꯗꯧꯒꯦ ꯃꯣꯏ ꯕꯖꯤꯌꯥ ꯍꯧꯈ꯭ꯔꯕ ꯋꯥꯗꯣ ꯆꯤꯡꯊꯣꯛꯇꯅ ꯁꯨꯝ ꯉꯥꯡꯉꯤ ꯅꯣꯡꯁꯨ ꯇꯥꯗꯅ ꯐꯤꯒꯪ ꯌꯥꯝ ꯄꯣꯞꯊꯣꯛꯑꯦ ꯃꯣꯏ ꯕꯥꯖꯤꯁꯦ ꯑꯆꯨꯝꯕꯗꯣ ꯍꯥꯏꯕꯤꯕꯅꯤ ꯀꯩꯅꯣ ꯋꯥꯔꯤꯗꯣ ꯋꯥꯔꯝꯃꯣꯏ ꯍꯥꯏꯗꯅ ꯍꯣꯏ ꯌꯥꯔꯦ ꯍꯥꯏꯕ ꯄꯨꯝꯅꯃꯛꯇꯣ ꯉꯁꯤꯅꯤ ꯅꯆꯥꯅꯨꯄꯤ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯣ ꯍꯣꯔꯦꯟ ꯅꯆꯥꯅꯨꯄꯤ ꯂꯥꯛꯂꯒ ꯇꯥꯊꯤ ꯑꯃꯨꯛ ꯉꯥꯡꯕꯤꯅꯨꯀꯣ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯈꯤꯅꯤ ꯏꯆꯥꯗꯣ ꯏꯀꯥꯏꯕ ꯈꯪꯈꯤꯗ꯭ꯔꯕ ꯃꯩꯊꯥꯕꯤ ꯅꯆꯥꯗꯨꯅ ꯏꯀꯥꯏꯕ ꯈꯪꯂꯝꯗꯣꯏꯕ ꯍꯥ ꯁꯨꯝ ꯀꯣꯊꯔꯒ ꯂꯩꯌꯦꯃꯤ ꯃꯣꯏ ꯕꯥꯁꯤꯁꯦ ꯑꯩꯅꯦ ꯈꯣꯏꯗꯧ ꯁꯨꯝ ꯁꯥꯎꯒꯠꯂꯛꯀꯗꯧꯔꯦꯀꯣ ꯀꯅꯥ ꯂꯥꯛꯇꯣꯏꯖꯥꯠꯅꯣ ꯂꯨꯈꯣꯏꯕꯤꯅ ꯃꯥꯏ ꯅꯨꯄꯥꯒ ꯂꯥꯛꯇꯅ ꯀꯅꯥꯒ ꯂꯥꯛꯅꯤꯒꯦ ꯃꯅꯦꯝ ꯃꯆꯟꯅꯨꯄꯤ ꯂꯩꯇꯕ꯭ꯔꯅꯦ ꯃꯥ ꯂꯩꯀꯥꯏꯁꯤꯗ ꯅꯤꯡꯉꯣꯜ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯒ ꯃꯄꯥꯝꯗ ꯂꯥꯛꯄꯗ ꯂꯥꯛꯅꯔꯤꯕ ꯃꯌꯥꯝꯁꯤ ꯅꯣꯏ ꯅꯃꯥ ꯅꯆꯥꯗꯤ ꯎꯗꯕ꯭ꯔꯥ ꯑꯃꯠꯇ ꯍꯥ ꯂꯧꯇꯥꯡ ꯂꯣꯏꯅ ꯇꯥꯡꯂꯕ꯭ꯔꯥ ꯁꯤꯅꯤꯗ ꯅꯃꯤꯠꯇꯣ ꯃꯤꯁꯨ ꯊꯕꯛ ꯆꯤꯜꯂꯝꯅꯤ ꯑꯗꯨꯅ ꯑꯣꯏꯔꯝꯅꯤ ꯀꯩꯅꯣ ꯃꯣꯏ ꯕꯥꯖꯤ ꯃꯆꯥꯅꯨꯄꯤꯗ ꯍꯥꯏꯒꯦꯗꯤ ꯂꯩꯇꯦ ꯃꯃꯥꯅꯤ ꯁꯥꯗꯅ ꯑꯩꯉꯣꯟꯗ ꯁꯨꯝ ꯉꯥꯡꯉꯤ ꯍꯩꯃ ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯥꯏꯔꯤꯕꯁꯦ ꯉꯥꯡꯕ ꯅꯠꯇꯦꯅꯦ ꯍꯥꯏꯌꯨ ꯍꯥꯏꯕ ꯃꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏꯗꯤ ꯄꯟꯖꯥꯎ ꯄꯨꯗꯨꯅ ꯂꯥꯛꯄꯅꯤꯅ ꯏꯆꯥ ꯋꯥꯔꯛꯄꯁꯨ ꯄꯥꯛꯅ ꯌꯥꯎꯔꯛꯇꯦ ꯅꯣꯡ ꯐꯥꯗꯣꯛ ꯍꯥꯏꯔꯨꯔꯁꯨ ꯂꯧꯅꯤꯡꯉꯣꯏ ꯍꯣꯏ ꯍꯥꯏꯔꯒ ꯑꯗꯨꯅ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯂꯩꯃꯤꯟꯅꯔꯛꯄ ꯃꯃꯥ ꯅꯪꯅ ꯐꯖꯅ ꯍꯥꯏꯈꯣ ꯃꯤꯒꯤꯗꯤ ꯏꯃꯨꯡꯗꯣ ꯂꯥꯏꯇꯤꯟ ꯌꯥꯝꯅ ꯅꯤꯡꯉꯤ ꯍꯥꯏꯕꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯙꯨꯞ ꯊꯥꯅꯤ ꯈꯪꯗꯕ ꯏꯃꯨꯡ ꯁꯤꯒꯨꯝꯕ ꯅꯠꯇꯦ ꯑꯗꯨꯅ ꯐꯖꯅ ꯍꯥꯏꯈꯣ ꯉꯥ ꯍꯧꯗꯣꯡꯅ ꯄꯤꯖꯊꯣꯛꯄꯒꯤ ꯈꯔ ꯉꯥꯡꯕꯗ ꯃꯌꯨꯝ ꯄꯥꯟꯊꯣꯛꯈꯤꯕꯤ ꯅꯆꯥꯅꯨꯄꯤꯗꯨꯗ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ ꯄꯥꯔꯤ ꯊꯝꯕꯥꯜ ꯃꯄꯨꯔꯣꯏꯕꯅꯒ ꯍꯥꯏꯔꯤꯕꯗꯨ ꯇꯥꯔꯤꯔ ꯇꯥꯗ꯭ꯔꯤꯔ ꯈꯪꯗꯦ ꯊꯥꯡꯖꯤꯡ ꯍꯧꯔꯤꯕ ꯄꯨꯈ꯭ꯔꯤ ꯑꯗꯣꯝꯗ ꯊꯥꯡꯒꯣꯜ ꯑꯃ ꯄꯥꯏꯔꯒ ꯊꯥꯡꯖꯤꯡ ꯍꯦꯛꯄ ꯑꯃꯨꯛ ꯆꯦꯟꯈ꯭ꯔꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯂꯨꯈꯣꯏꯕꯤ ꯃꯄꯨꯔꯣꯏꯕ ꯑꯌꯥꯡꯕꯒ ꯂꯣꯏꯅꯅ ꯃꯄꯥꯝꯗ ꯂꯥꯛꯂꯤ ꯅꯣꯛꯅꯣꯛꯇꯅ ꯃꯃꯥꯒ ꯃꯈꯣꯏ ꯑꯍꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯤ ꯏꯆꯥꯗꯤ ꯌꯥꯝ ꯅꯣꯏꯈꯠꯂꯦꯗ ꯂꯨꯈꯣꯏꯕꯤ ꯅꯣꯛꯇꯨꯅ ꯈꯨꯝꯂꯛꯏ ꯅꯣꯏꯈꯠꯂꯕꯅꯤ ꯏꯃꯥ ꯇꯥꯗꯅꯅꯦ ꯅꯨꯡꯇꯤꯒꯤ ꯉꯥꯃꯣꯛ ꯂꯩꯔꯒ ꯆꯥꯏꯌꯦ ꯑꯩꯈꯣꯏ ꯀꯥꯗ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ ꯅꯅꯦꯝ ꯅꯆꯟꯅꯨꯄꯤꯒ ꯆꯥꯃꯤꯟꯅꯕ ꯅꯠꯇꯕ ꯀꯗꯥꯏꯗꯩ ꯃꯣꯏꯒ ꯆꯥꯃꯤꯟꯅꯔꯗꯤ ꯄꯨꯛꯁꯨ ꯊꯜꯂꯣꯏ ꯑꯗꯨꯅ ꯑꯩꯈꯣꯏ ꯀꯥꯗ ꯏꯊꯟꯇ ꯄꯤꯖꯩ ꯇꯥꯗꯅ ꯊꯝꯕꯥꯜ ꯅꯣꯛꯅꯤꯡꯗꯅ ꯅꯣꯛꯁꯤꯟꯅꯔꯒ ꯏꯌꯥ ꯅꯨꯄꯥꯗꯤ ꯑꯣꯟꯊꯣꯛꯅ ꯐꯔꯤ ꯖꯥꯠꯅꯤꯅ ꯑꯗꯨꯗꯤ ꯈꯨꯐꯥꯝꯅꯤꯗ ꯏꯃꯥ ꯈꯖꯤꯛ ꯈꯔꯥꯛꯀ ꯅꯠꯇꯦ ꯃꯥꯂꯦꯝꯁꯤꯗ ꯇꯥꯗꯃꯨꯛ ꯐꯕ ꯅꯨꯄꯥ ꯑꯅꯤ ꯁꯨꯅ ꯂꯩꯔꯝꯅꯤ ꯊꯥꯖꯗꯦ ꯈꯨꯗꯣꯝꯕꯤꯗ ꯇꯣꯡꯉꯕꯅꯤꯅ ꯂꯩꯔꯣꯏ ꯀꯩ ꯍꯥꯏꯅꯣ ꯏꯃꯥ ꯍꯥ ꯀꯩꯁꯨ ꯍꯥꯏꯗꯦꯗ ꯐꯩ ꯍꯥꯏꯕꯅꯤ ꯑꯗꯣ ꯅꯪꯕꯨ ꯏꯃꯥꯅ ꯍꯥꯏꯕꯗꯨ ꯇꯧꯕ꯭ꯔꯣ ꯇꯧꯋꯦ ꯏꯃꯥ ꯉꯟꯇꯥ ꯍꯧꯒꯠꯂꯒ ꯙꯨꯞ ꯃꯩꯔꯥ ꯀꯠꯇꯅ ꯏꯅꯦꯝꯄꯣꯛꯀ ꯂꯥꯏꯒꯤ ꯁꯦꯕꯥ ꯇꯧꯃꯤꯟꯅꯗꯅ ꯌꯥꯝ ꯅꯨꯡꯉꯥꯏꯗ ꯏꯃꯥ ꯐꯩ ꯑꯗꯨꯝꯅ ꯇꯧꯔꯤꯗꯨ ꯑꯌꯥꯡꯕ ꯑꯃꯗꯤ ꯂꯨꯈꯣꯏꯕꯤ ꯌꯦꯡꯅꯗꯨꯅ ꯅꯣꯛꯁꯤꯟꯅꯩ ꯂꯩ ꯃꯇꯣꯝꯕꯤ ꯃꯥꯅ ꯆꯠꯊꯣꯛꯄꯗ ꯃꯅꯝ ꯃꯆꯟ ꯆꯥꯃꯤꯟꯅꯅꯕꯅꯤ ꯍꯥꯏꯗꯨꯅ ꯁꯤꯡꯖꯨ ꯕꯣꯔꯥ ꯂꯩꯕꯤꯔꯛꯂꯝꯃꯤ ꯇꯥꯡꯈ꯭ꯔꯦ ꯁꯤꯡꯖꯨ ꯕꯣꯔꯥꯒꯁꯦ ꯇꯥꯡꯈ꯭ꯔꯦ ꯁꯦꯜ ꯑꯃꯃꯝꯒꯤꯕꯨ ꯈꯖꯤꯛ ꯈꯛ ꯇꯝꯃꯤꯅꯦ ꯊꯝꯅꯥꯁꯤꯗ
ꯂꯥꯏꯒꯤ ꯁꯦꯕꯥꯒ ꯇꯣꯛꯊꯣꯛꯂꯒ ꯁꯤꯡꯖꯨ ꯕꯣꯔꯥ ꯌꯣꯟꯕꯅ ꯐꯗꯣꯏꯔꯥ ꯈꯪꯗꯦ ꯑꯇꯣꯝꯕꯤ ꯑꯇꯣꯝꯕꯤ ꯃꯧ ꯊꯣꯏꯍꯦꯟꯕꯤ ꯆꯦꯡ ꯈꯩꯕ ꯂꯣꯏꯔꯒ ꯆꯦꯡꯐꯨꯗ ꯍꯩꯖꯤꯜꯂꯤꯉꯩ ꯃꯃꯥꯅ ꯀꯧꯕꯗꯨ ꯇꯥꯔꯛꯂꯝꯃꯤ ꯍꯥꯊꯨ ꯍꯥꯊꯨ ꯆꯦꯡꯗꯨ ꯍꯥꯞꯆꯤꯜꯂꯝꯂꯒ ꯊꯣꯛꯂꯛꯏ ꯀꯧꯕ꯭ꯔꯣ ꯏꯃꯥ ꯇꯥꯍꯧꯗ꯭ꯔꯦ ꯑꯩ ꯆꯦꯡꯐꯨꯗ ꯆꯦꯡ ꯍꯩꯖꯤꯜꯂꯤꯉꯩꯗ ꯅꯅꯝꯃꯗꯤ ꯀꯧꯊꯣꯛꯂꯒ ꯁꯤꯡꯖꯨ ꯕꯣꯔꯥꯁꯤ ꯆꯥꯃꯤꯟꯅꯔꯔꯣꯏꯁꯦ ꯏꯃꯥꯅ ꯂꯩꯔꯛꯄꯅꯤ ꯉꯁꯤꯗꯤ ꯁꯤꯡꯗꯣ ꯁꯦꯜ ꯈꯔ ꯄꯥꯏꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯅ ꯃꯃꯜ ꯇꯥꯗꯅ ꯂꯩꯈ꯭ꯔꯦ ꯏꯅꯝꯃꯗꯤ ꯂꯩꯇꯦ ꯏꯃꯥ ꯀꯗꯥꯏ ꯆꯠꯈꯤꯒꯦ ꯃꯄꯥꯝꯗ ꯆꯠꯀꯅꯤꯅ ꯇꯥꯗꯒ ꯆꯠꯈꯤꯌꯦ ꯏꯃꯥꯗ ꯍꯥꯏꯔꯝꯗ꯭ꯔꯣ ꯏꯃꯥ ꯍꯥꯏꯔꯝꯃꯒꯕꯨ ꯍꯪꯈꯤꯗ꯭ꯔꯥ ꯑꯩꯕꯣ ꯑꯩꯁꯤꯕꯨ ꯃꯅꯦꯝ ꯐꯠꯇꯕꯤꯗꯨ ꯃꯥꯜꯂꯨꯔꯕ꯭ꯔꯥ ꯑꯇꯣꯝꯕꯤ ꯑꯩꯗꯤ ꯏꯃꯥꯗ ꯍꯥꯏꯔꯝꯕꯣꯏ ꯈꯜꯂꯨꯔꯦ ꯀꯩꯗꯧꯕꯅꯤ ꯍꯥꯏꯒꯦ ꯆꯠꯂꯤꯗꯨꯕꯣ ꯉꯁꯥꯏ ꯆꯠꯂꯝꯗꯥꯏꯗ ꯍꯥꯏꯔꯝꯕꯗꯗꯤ ꯌꯨꯝꯗꯒꯤ ꯉꯥ ꯂꯧꯔꯨꯒꯦ ꯍꯥꯏꯔꯝꯃꯤ ꯑꯇꯩꯗꯤ ꯍꯥꯏꯔꯝꯗꯦ ꯏꯃꯥ ꯉꯥ ꯆꯥꯕ ꯌꯥꯗꯕ ꯅꯨꯃꯤꯠꯁꯤꯗ ꯅꯠꯇ꯭ꯔꯗꯤ ꯉꯥ ꯂꯧꯕ ꯆꯠꯅꯅꯕ ꯃꯇꯝ ꯂꯩꯔꯝꯃꯔꯣꯏ ꯃꯣꯏ ꯑꯩꯅ ꯍꯥꯏꯕꯗ ꯁꯨꯝ ꯊꯑꯣꯏ ꯋꯥꯑꯣꯏꯔꯛꯇ꯭ꯔꯕꯗꯤꯅꯦ ꯇꯣꯉꯥꯟ ꯄꯤꯖꯊꯣꯛꯇꯣꯏꯅꯤ ꯌꯦꯡꯉꯨꯀꯣ ꯏꯃꯥ ꯅꯪ ꯁꯥꯎꯅꯤ ꯑꯩ ꯋꯥ ꯑꯃ ꯇꯝꯒꯦ ꯁꯥꯎꯔꯣꯏꯅꯦ ꯇꯝꯃꯨ ꯊꯣꯏꯍꯦꯟꯕꯤ ꯉꯁꯥꯏ ꯃꯅꯝꯃꯅ ꯆꯥꯛꯈꯨꯝꯗ ꯇꯧꯔꯝꯂꯤꯕꯁꯤꯡꯗꯨ ꯁꯤꯠ ꯅꯥꯟꯅ ꯃꯃꯥꯗ ꯇꯝꯂꯝꯃꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯩꯃꯇꯣꯝꯕꯤ ꯃꯩ ꯍꯧꯈꯩ ꯁꯥꯎꯔꯝꯃꯤ ꯑꯗꯨꯝꯅ ꯍꯦꯛ ꯇꯧꯔꯕꯀꯣ ꯂꯩꯃꯇꯣꯝꯕꯤ ꯑꯩꯒꯤ ꯌꯨꯝꯁꯤꯗ ꯐꯩ ꯈꯪꯉꯤ ꯍꯜꯂꯛꯈꯤꯁꯅꯨ ꯃꯣꯏ ꯑꯅꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯇꯣꯉꯥꯟ ꯄꯤꯖꯒꯦ ꯈꯪꯉꯤ ꯏꯃꯥ ꯍꯥꯏꯔꯨꯅꯨꯀꯣ ꯅꯤꯉꯣꯜꯅ ꯍꯥꯏꯖꯤꯟ ꯇꯝꯁꯤꯟꯕ ꯌꯥꯝ ꯃꯥꯟꯈꯤꯅꯤ ꯍꯧꯖꯤꯛꯇꯤ ꯇꯥꯗꯁꯨ ꯍꯥꯟꯅꯒꯤ ꯇꯥꯗ ꯑꯣꯏꯗ꯭ꯔꯕꯅꯤ ꯏꯃꯥꯁꯨ ꯄꯨꯝꯅꯃꯛꯇꯣ ꯂꯣꯏꯅ ꯈꯪꯉꯤ ꯎꯏꯅꯤ ꯏꯃꯥꯒꯤ ꯑꯇꯣꯝꯕꯤ ꯏꯃꯥꯗꯤ ꯄꯥꯞ ꯂꯪꯁꯤꯟꯕ ꯉꯝꯃꯣꯏ ꯑꯗꯨꯅ ꯇꯣꯉꯥꯟ ꯄꯤꯖꯈ꯭ꯔꯅꯤ ꯅꯕꯨꯡꯒ ꯅꯅꯝꯃꯒꯁꯦ ꯏꯃꯥ ꯑꯇꯣꯝꯕꯤ ꯅꯪ ꯇꯨꯃꯤꯟ ꯂꯩꯌꯨꯀꯣ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯂꯩꯃꯇꯣꯝꯕꯤꯅ ꯃꯃꯧ ꯑꯅꯤꯕꯨ ꯇꯣꯉꯥꯟ ꯄꯤꯖꯔꯝꯃꯤ ꯑꯌꯥꯡꯕ ꯑꯃꯗꯤ ꯂꯨꯈꯣꯏꯕꯤꯗꯤ ꯅꯨꯡꯉꯥꯏꯕꯗ ꯂꯣꯏꯔꯝꯃꯤ ꯑꯁꯦꯡ ꯑꯃꯥꯡ ꯍꯥꯏꯕ ꯑꯃ ꯂꯩꯈꯤꯗ꯭ꯔꯦ ꯆꯥꯏꯊꯩ ꯈꯪꯗꯦ ꯆꯥꯏꯊꯗꯦ ꯈꯪꯗꯦ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯆꯥꯛ ꯊꯣꯡꯂꯒ ꯆꯥꯔꯝꯃꯤ ꯑꯌꯨꯛ ꯑꯉꯟꯕ ꯑꯃꯗꯤ ꯌꯥꯆꯪꯂꯛꯄ ꯃꯇꯝꯗ ꯙꯨꯞ ꯃꯩꯔꯥꯁꯨ ꯀꯠꯇ꯭ꯔꯤ ꯑꯗꯨꯅ ꯅꯨꯡꯉꯥꯏꯕꯗ ꯃꯇꯣꯜ ꯊꯣꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯂꯨꯈꯣꯏꯕꯤ ꯌꯦꯟ ꯃꯐꯩꯗꯨ ꯆꯤꯛꯂꯒ ꯂꯥꯎꯗꯨꯅ ꯍꯥꯏꯔꯛꯏ ꯃꯅꯦꯝꯒ ꯃꯆꯥꯅꯨꯄꯤꯒ ꯇꯥꯅꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯎꯈ꯭ꯔꯦꯗ ꯌꯦꯟ ꯃꯐꯩꯁꯦ ꯍꯥꯎꯈ꯭ꯔꯦꯗ ꯒꯣꯟꯊꯣꯛꯅ ꯆꯥꯗꯕ ꯃꯤꯅꯗꯤ ꯌꯦꯟ ꯃꯐꯩꯒꯤ ꯃꯍꯥꯎꯁꯦ ꯈꯪꯉꯣꯏ ꯆꯥꯕꯩ ꯈꯣꯏꯇꯅ ꯈꯪꯉꯤ ꯁꯥꯗꯣꯡꯒꯤ ꯃꯍꯥꯎꯁꯦ ꯑꯌꯥꯡꯕ ꯄꯥꯈꯠꯅ ꯃꯄꯥꯟꯗꯒꯤ ꯆꯦꯟꯁꯤꯜꯂꯛꯂꯒ ꯍꯥꯏꯔꯛꯏ ꯕꯤ ꯆꯥꯔꯁꯨ ꯇꯨꯃꯤꯟ ꯆꯥꯎꯅꯤ ꯌꯦꯟ ꯃꯐꯩꯗꯨ ꯅꯪꯕ ꯇꯥꯅꯤꯡꯗꯦ ꯇꯥꯗ ꯑꯍꯥꯎꯕ ꯆꯥꯕꯕꯨ ꯀꯅꯥꯅ ꯇꯨꯃꯤꯟꯅ ꯆꯥꯅꯒꯦ ꯑꯩꯅ ꯍꯥꯏꯕꯗꯤ ꯉꯁꯤꯁꯦ ꯄꯥꯕ ꯂꯩꯇꯕ ꯅꯨꯃꯤꯠꯅꯤ ꯍꯥꯏꯕꯅꯤꯅꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯏꯃꯥꯒ ꯇꯣꯝꯕꯤꯒꯗꯤ ꯌꯦꯟꯁꯨ ꯆꯥꯗꯕꯅꯤ ꯉꯥꯗꯒꯤ ꯍꯦꯟꯅ ꯀꯔꯤꯝꯇ ꯆꯥꯗꯕꯅꯤ ꯃꯁꯦ ꯑꯩꯈꯣꯏ ꯏꯃꯨꯡ ꯈꯛꯀꯤꯁꯨ ꯅꯠꯇꯦ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛꯅꯤ ꯂꯩꯇꯕ ꯅꯨꯃꯤꯠ ꯑꯣꯏꯔ ꯀꯩꯗꯧꯔꯒꯦ ꯁꯤꯈ꯭ꯔꯗꯤ ꯁꯤꯈ꯭ꯔꯦ ꯀꯩꯅꯣ ꯂꯣꯏꯔꯦ ꯁꯤꯈꯤꯕ ꯃꯣꯏꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯑꯁꯨꯛ ꯍꯥꯎꯕꯁꯤ ꯍꯦꯟꯗꯣꯏꯕ ꯉꯝꯃꯣꯏ ꯑꯩꯗꯤꯅꯦ ꯉꯝꯃꯣꯏꯀꯣ ꯇꯥꯗ ꯍꯌꯦꯡꯋꯥꯏ ꯇꯥꯗ ꯂꯩꯈꯤꯗ꯭ꯔꯕꯁꯨ ꯑꯩꯗꯤ ꯌꯦꯟ ꯆꯥꯅꯤ ꯑꯗꯨꯝ ꯃꯔꯨꯀꯥꯁꯦ ꯁꯥꯏꯗꯣꯛꯈꯤꯗ ꯒ꯭ꯔꯧ ꯂꯥꯎꯅ ꯃꯈꯣꯜ ꯊꯣꯛꯄ ꯃꯈꯩ ꯑꯁ ꯑꯩꯗꯤꯕ ꯆꯥꯔꯣ ꯄꯦꯠ ꯑꯩ ꯆꯠꯊꯣꯛꯂꯨꯈꯤꯒꯦꯀꯣ ꯍꯣꯏ ꯈꯨꯝꯕꯒ ꯁꯪꯗꯤ ꯑꯩ ꯆꯠꯇꯧꯗ ꯑꯗꯨꯝ ꯆꯠꯂꯨ ꯁꯣꯝꯗ ꯃꯅꯦꯝꯒ ꯃꯆꯟꯅꯨꯄꯤꯒꯗꯤ ꯍꯟꯗꯣꯛꯄꯗ ꯂꯣꯏꯔꯦ ꯂꯩꯃꯇꯣꯝꯕꯤ ꯋꯥꯅ ꯍꯥꯏꯔꯛꯏ ꯀꯔꯤ ꯃꯅꯝꯅꯣꯅꯦ ꯑꯁꯨꯛ ꯅꯝꯊꯤꯕ ꯃꯅꯝꯁꯤꯕꯨ ꯑꯇꯣꯝꯕꯤ ꯏꯃꯥ ꯉꯁꯥꯏ ꯏꯅꯝꯃꯅ ꯌꯦꯟ ꯊꯣꯡꯈꯤꯕꯅꯤ ꯑꯗꯨꯒꯤ ꯃꯅꯝ ꯑꯣꯏꯔꯝꯒꯅꯤ ꯏꯃꯥ ꯑꯩ ꯑꯣꯟꯅꯤꯡꯉꯦ ꯑꯃꯨꯛꯁꯨ ꯀꯔꯤ ꯍꯥꯏꯕ ꯌꯦꯟ ꯊꯣꯡꯉꯦꯕ ꯏꯁ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯦꯛꯊꯈ꯭ꯔꯦ ꯂꯩꯃꯇꯣꯝꯕꯤ ꯊꯣꯏꯍꯦꯟꯕꯤ ꯃꯃꯥꯕꯨ ꯏꯁꯤꯡ ꯊꯥꯗꯨꯅ ꯂꯥꯛꯅꯔꯤ ꯂꯩꯃꯇꯣꯝꯕꯤ ꯋꯥꯈꯜ ꯇꯥꯔꯛꯂꯤ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯦ ꯍꯧꯖꯤꯛ ꯑꯩꯒꯤ ꯌꯨꯝ ꯑꯁꯤꯗ ꯍꯣꯡꯂꯛꯂꯤꯕ ꯌꯨꯝꯕꯥꯜ ꯑꯁꯤ ꯍꯥꯏꯅꯩ ꯃꯤꯅꯗꯤ ꯅꯨꯄꯤꯗꯤ ꯂꯩꯔꯝꯕ ꯁꯥꯕꯝꯗꯨꯒꯤ ꯃꯈꯥ ꯄꯣꯜꯂꯤ ꯍꯥꯏꯗꯅ ꯑꯩꯒꯤ ꯁꯥꯕꯝ ꯑꯁꯤꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯐꯠꯇ꯭ꯔꯕ ꯖꯥꯠꯅꯣ ꯈꯪꯗ꯭ꯔꯦ ꯑꯩꯅ ꯆꯍꯤ ꯀꯌꯥ ꯏꯁꯣꯔꯒꯤ ꯊꯧꯒꯜ ꯇꯧꯖꯔꯛꯄꯁꯦ ꯊꯥ 2-3 ꯑꯁꯤꯗ ꯄꯥꯞꯀꯤ ꯃꯁꯛ ꯑꯣꯏꯍꯜꯂꯦꯗꯀꯣ ꯑꯗꯨꯕꯨ ꯑꯩꯅ ꯉꯝꯕ ꯊꯥꯛꯇꯗꯤ ꯁꯦꯡꯅ ꯁꯦꯕꯥ ꯇꯧꯕ ꯉꯝꯖꯈꯤꯒꯦꯀꯣ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯂꯕ ꯇꯨꯡ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯂꯥꯏꯑꯣꯡ ꯈꯪꯗꯕ ꯂꯩꯅꯥ ꯑꯃꯅ ꯅꯥꯔꯛꯂꯝꯃꯤ ꯃꯁꯥ ꯄꯨꯝꯕ ꯐꯨꯔꯤꯅ ꯌꯦꯡꯐꯝ ꯈꯪꯂꯝꯗꯦ ꯑꯎꯕ ꯃꯤꯅ ꯀꯤꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯑꯗꯨꯅ ꯌꯨꯝꯗꯒꯤꯁꯨ ꯃꯄꯥꯟ ꯊꯣꯛꯈꯤꯔꯝꯗꯦ ꯑꯌꯥꯡꯕꯅ ꯅꯥꯕ ꯈꯔ ꯐꯩ ꯑꯗꯨꯅ ꯂꯨꯈꯣꯏꯕꯤꯅ ꯋꯥ ꯉꯥꯡꯕ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯇꯧꯔꯗꯨꯅ ꯅꯥꯍꯦꯔꯒ ꯍꯥꯏꯔꯛꯏ ꯇꯥꯗ ꯃꯥꯏꯕꯔ ꯃꯥꯏꯕꯤꯔ ꯑꯍꯩꯕ ꯀꯧꯕꯤꯔꯣ ꯆꯣꯕ ꯑꯁꯨꯝꯅ ꯃꯇꯝ ꯀꯨꯏꯅ ꯅꯥꯗꯨꯅ ꯂꯩꯕꯁꯦ ꯑꯩ ꯌꯥꯝꯅ ꯋꯥꯔꯦ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯅꯨꯡꯁꯥ ꯅꯦꯝꯊꯔꯛꯂꯒ ꯆꯠꯂꯒꯦ ꯍꯣꯏ ꯑꯗꯨꯗꯤ ꯆꯥꯛ ꯊꯣꯡꯕꯤꯔꯨꯔꯣ ꯆꯥꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯣꯏ ꯊꯣꯡꯉꯨꯔꯒꯦ ꯑꯗꯣ आगे इमागा बाजीगदो पाव हाई खिसिरो हाइरोइसि बाजीदी अई उबदा गांगबगा सैबगा तौरकनी फरगोइना हाइरसि होय अदुदि अई चाक थोंलुकिगेको
ꯂꯨꯈꯣꯏꯕꯤ ꯅꯥꯍꯦꯗꯨꯅ ꯍꯤꯞꯍꯧꯔꯤ ꯊꯣꯏꯍꯦꯟꯕꯤ ꯃꯃꯥꯒ ꯆꯤꯡꯗꯒꯤ ꯁꯤꯡ ꯆꯟꯕ ꯍꯜꯂꯛꯄꯗ ꯍꯥꯏꯔꯛꯂꯝꯃꯤ ꯏꯃꯥ ꯇꯥꯗꯒ ꯏꯅꯝꯃꯒꯗꯣ ꯐꯨꯔꯤꯒ ꯍꯨꯝꯗꯣꯛꯂꯒ ꯌꯥꯝ ꯀꯟꯅ ꯅꯥꯍꯦꯔꯒ ꯅꯥꯏ ꯍꯥꯏꯁꯤꯕꯨ ꯆꯪꯕꯤꯔꯨꯁꯤ ꯍꯣꯔꯦꯟꯗꯤ ꯃꯤꯁꯦ ꯅꯥꯔꯗꯤ ꯋꯥꯈꯜ ꯌꯥꯝ ꯄꯤꯛꯁꯟꯕꯅꯤ ꯀꯩꯗꯧꯕꯩ ꯆꯪꯗꯣꯏꯕ ꯑꯩꯗꯤ ꯆꯪꯉꯣꯏ ꯈꯪꯍꯟꯒꯗꯕꯅꯤ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯇꯧꯗꯅꯕ ꯃꯃꯥꯅ ꯁꯥꯎꯅ ꯈꯨꯝꯂꯛꯄꯗꯨꯗ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯊꯣꯏꯍꯦꯟꯕꯤ ꯄꯣꯊꯥ ꯌꯥꯁꯪꯂꯛꯄꯗꯨꯗ ꯆꯠꯂꯨꯔꯒ ꯑꯃꯥꯏꯕ ꯑꯍꯩꯕ ꯑꯃ ꯀꯧꯔꯨꯔꯦ ꯑꯌꯥꯡꯕꯅ ꯑꯃꯥꯏꯕꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯌꯦꯡꯕ ꯂꯣꯏꯔꯗꯨꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏ ꯑꯅꯤꯒꯤꯁꯤ ꯑꯇꯩ ꯑꯃꯠꯇꯒꯤ ꯅꯠꯇꯦ ꯑꯁꯦꯡ ꯑꯃꯥꯡ ꯈꯥꯏꯗꯕꯒꯤ ꯂꯥꯏꯒ ꯌꯦꯠꯅꯕꯅꯤ ꯂꯨꯈꯣꯏꯕꯤ ꯅꯥꯍꯦꯔꯗꯨꯅ ꯍꯪꯂꯛꯏ ꯂꯥꯏꯒ ꯌꯦꯠꯅꯕꯅꯤ ꯍꯥꯏꯁꯤꯕꯨ ꯀꯝꯗꯧꯕꯅꯣ ꯈꯨꯔꯥꯃꯥꯏꯕ ꯂꯥꯏꯒ ꯌꯦꯠꯅꯕꯅꯤ ꯍꯥꯏꯕꯗꯤ ꯅꯈꯣꯏꯅ ꯂꯥꯏꯐꯝ ꯑꯣꯏꯕ ꯃꯐꯝꯗꯁꯨ ꯑꯃꯥꯡ ꯑꯁꯦꯡ ꯈꯥꯏꯗꯕꯁꯤꯡꯅꯁꯨ ꯑꯣꯏꯔꯛꯄꯅꯤ ꯅꯈꯣꯏꯅ ꯈꯪꯒꯗꯕ ꯑꯃꯅ ꯅꯈꯣꯏꯒꯤ ꯈꯨꯟꯖꯥꯎ ꯈꯨꯜꯁꯤꯗꯤ ꯑꯇꯩ ꯈꯨꯜ ꯂꯩꯀꯥꯏꯒ ꯃꯥꯟꯅꯗꯕꯅꯤꯀꯣ ꯂꯥꯏꯐꯝ ꯌꯥꯝꯅ ꯀꯟꯕꯅꯤ ꯑꯌꯥꯡꯕꯅ ꯈꯨꯔꯥꯃꯥꯏꯕ ꯏꯁꯥꯗ ꯍꯨꯝꯗꯣꯛꯂꯤꯕ ꯐꯨꯔꯤꯁꯤ ꯐꯅꯕ ꯍꯤꯗꯥꯛ ꯑꯃꯇ ꯁꯦꯝꯕꯤꯔꯝꯃꯨꯕ ꯃꯗꯨꯒꯤꯗꯤ ꯑꯩꯅ ꯉꯝꯗ꯭ꯔꯦ ꯑꯌꯥꯡꯕ ꯐꯨꯔꯤ ꯐꯅꯕ ꯂꯥꯏꯋꯥ ꯑꯃ ꯇꯥꯛꯄꯤꯔꯝꯃꯨ ꯍꯥꯏꯔꯒꯗꯤ ꯅꯈꯣꯏ ꯅꯇꯩ ꯅꯅꯥꯎ ꯑꯅꯤ ꯂꯥꯏꯁꯪ ꯑꯃ ꯁꯥꯗꯨꯅ ꯂꯥꯏꯅꯤꯡ ꯑꯁꯦꯡ ꯑꯃꯥꯡꯈꯥꯏ ꯑꯗꯨꯒꯤ ꯃꯇꯨꯡ ꯍꯞꯇꯥ ꯑꯃꯗ ꯐꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯁꯤ ꯑꯩ ꯆꯠꯂꯨꯈꯤꯒꯦꯀꯣ ꯑꯃꯨꯛ ꯈꯨꯔꯥ ꯗꯈꯤꯅꯥ ꯄꯨꯕꯤꯈꯨ ꯌꯥꯔꯦ ꯈꯨꯔꯥ ꯗꯈꯤꯅꯥꯒ ꯄꯥꯝꯗ꯭ꯔꯦ ꯂꯧꯔꯔꯣꯏ ꯅꯈꯣꯏꯅꯤ ꯍꯥꯟꯅ ꯐꯈꯣꯀꯣ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯍꯧꯗꯨꯅ ꯑꯌꯥꯡꯕ ꯑꯃꯗꯤ ꯂꯨꯈꯣꯏꯕꯤ ꯑꯁꯦꯡ ꯑꯃꯥꯡ ꯈꯥꯏꯗꯨꯅ ꯂꯥꯏꯅꯤꯡꯕ ꯍꯧꯔꯛꯂꯝꯃꯤ ꯑꯗꯨꯝ ꯍꯦꯛ ꯇꯧꯕꯗꯒꯤꯗꯤ ꯃꯁꯥꯗ ꯐꯨꯔꯤ ꯍꯨꯝꯗꯣꯛꯂꯒ ꯅꯥꯕꯗꯨꯁꯨ ꯐꯈꯤꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯈꯪꯂꯛꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯤ ꯑꯣꯏꯅ ꯄꯣꯛꯂꯕꯗꯤ ꯑꯁꯦꯡ ꯑꯃꯥꯡ ꯂꯥꯏ ꯇꯤꯟ ꯅꯤꯡꯗꯕ ꯌꯥꯗꯦ ꯈꯥꯏꯗꯕ ꯌꯥꯗꯦ ꯍꯥꯏꯕꯗꯨ ꯂꯨꯈꯣꯏꯕꯤ ꯃꯄꯨꯔꯣꯏꯕꯗ ꯍꯥꯏꯔꯛꯏ ꯗꯥꯗꯥ ꯉꯁꯤꯗꯤ ꯑꯩꯅ ꯇꯧꯖꯈꯤꯕ ꯑꯁꯣꯏꯕ ꯄꯨꯝꯕ ꯈꯪꯖꯔꯛꯂꯦ ꯑꯗꯨꯅ ꯏꯃꯥꯗ ꯂꯥꯜꯂꯦ ꯍꯥꯏꯖꯔꯨꯔꯁꯤ ꯑꯗꯨꯒ ꯊꯣꯡꯒꯥꯜ ꯃꯌꯥꯗ ꯂꯩꯔꯤꯕ ꯂꯥꯏꯁꯪ ꯑꯁꯤꯗ ꯑꯩꯁꯨ ꯊꯧꯒꯜ ꯇꯧꯕ ꯌꯥꯎꯖꯒꯦ ꯍꯥꯏꯔꯨꯁꯤ ꯂꯥꯛꯑꯣ ꯍꯥꯏꯔꯨꯔꯁꯤ ꯑꯗꯨꯗꯤ ꯑꯌꯨꯛꯀꯤ ꯂꯥꯏ ꯈꯨꯔꯨꯝꯅꯕ ꯁꯦꯝ ꯁꯥꯔꯤꯕ ꯃꯃꯥꯒꯤ ꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯈꯣꯏꯅ ꯇꯧꯈꯤꯕ ꯂꯥꯟꯈꯤꯕ ꯄꯨꯝꯕ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯝꯃꯤ ꯂꯩꯃꯇꯣꯝꯕꯤ ꯃꯥꯁꯨ ꯃꯆꯥ ꯃꯃꯧ ꯑꯅꯤꯅ ꯋꯥꯈꯜ ꯇꯥꯔꯛꯄꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯅꯣꯏ ꯑꯅꯤꯅ ꯋꯥꯈꯜ ꯇꯥꯔꯛꯄꯁꯦ ꯏꯃꯥ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯂꯥꯛꯑꯣ ꯇꯥꯏꯔꯦꯟ ꯄꯨꯡꯐꯥꯏꯒꯁꯦ ꯈꯤꯛꯇꯣꯛꯑꯝꯃꯣ ꯏꯃꯥ ꯃꯩꯔꯥ ꯁꯨꯈꯠꯅꯕ ꯇꯧꯒꯦ ꯍꯣꯏ ꯏꯃꯥ ꯍꯔꯥꯎ ꯆꯪꯁꯤꯟꯗꯨꯅ ꯃꯅꯦꯝꯅ ꯍꯥꯏꯕꯗꯨꯃꯛ ꯇꯧꯔꯝꯃꯤ ꯂꯨꯈꯣꯏꯕꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯂꯩꯃꯇꯣꯝꯕꯤꯒꯤ ꯏꯃꯨꯡ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯆꯥꯎꯈꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ